kato kang ngadi ko mo. Tay normal ba? Mamang kato ken tham no kang ngadi ko. Nang le. Ni jam thong lo ngai ken su. Hello, Beke. Network se kedam tau no lay ni. Sana nang kay nyang chai. Kari mathel chai. Kari program tau brang asi 30 pass ki. Ka thara ge gas lighter du thi ge khang dre o. Cha hau khra thong me tau he nge cha khang na bo. Bike ni chape ni jam chape asi se de ta ba ngam da bune ka koi cha sin ku si em ko ubra ena se chicken chi thonge duga si aina ne ngoro si dai na si hawai sim thongjal ko angang na pam ne gi si nga thong ba ni se asidi loi cha thok khare khoi ga na ka ka nga sam bu loi cha khare nga ma chi re ma le me na hanga maru ga to thong ne chicken si de dum lai re hiyeng ke tawra sina iromba cha ba loi ko sum uli ne si to sa mo le me with ano ko dai ne mustard seed small raw fish side khang de net se kadam taw rei se masi gi ding ta na net se loi habane bai se aduga amuk hapa ya men ta da sang de da winter gi matam se khang hau de ponte ba bye kitang wali malem ai kho malem gya men ta da se gas se te thui ne se le huk to se cha hau kra thom ba chaga tawga thangna baina hi sister bike lam khongsai hi khongsai se keno ro naga ro ta ki re khang di ba malem na good night ngai kho hey ngali good night ka hay gam ta ngai kho hi sister hi khongsai cookie ma changlag e hoi chang ja sanu da kain to te ba this is Maitai channel. All of you are Indians. Please welcome my channel. Welcome to my channel. Please like, subscribe. First night. This is a chicken curry. Dal. Irunba. I have finished our dinner, steamed rice and fish curry. It has already finished. What is this? Oh, this is already finished, the rice. Maitai cookie piece, Jonathan Khawan Lang, the cookie, Maitai Karano. Maitai cookie piece. Yes. I want
the peace in Manipur. Just we know that we were Indian and Northeast brotherhood. I don't like the please. I want to peace. Bikena nahan ki wathi do iche ninjang lage aduni aba tawse kamen tadre Manipur nahan tei khul ngak pa ma lekhidre ta da jam nungai te tuki mati masak batawna yam phajari ba mitel khul ngak pa icha ipwa do duki mati yang si Chora God neide oh thank you nuaiti siba se mitei silinaw obagi su nusi namna nusi yam nuaite maki mama mapa mache masal da kari thong daba yamna nungai ngada thongoi da chingsilaga khoina yamna nungai taba phawi aduna mitei khaktagi wana taba ko ani khoi mi pun makse ima ipa isilnaw loina bak leiri bani moina habidi aigi nusiba inaw icha ichel ko ai inaw nupa ai icha nupa lekhida tamda kya gi matik thamoi da waramgani habado khoina thamoi da chingselli first like samma thank you samma chak char botum dribana aise ngasi sungsang sangda bhai dai ko angang singsigi tawraga tawrong ngasi cha ising thongbo lo pada pasla samu mana bike ai he bikana sabike nang tu like ka to solo sum like ka to solo ji sum to solo di ko ai gi mi habado lei hai na khangma ngam yeba tugini bikena nene badminton 사나닝이 nene che upai le dai ni ne ai di hongki sa se hakan yam noire ga soi di sanabagi khudong charadi chongaga hekta sanarage tawbani tu sanaraga hekta slim ga chang ase hekta pha gi busu kana khangni dai di samu mana bike kanano kuki yaurisi da amatapina seigene silsina hairi samu mana ada samu mana swaide kuki meram lakanu ko hai ko hoi moina thina cheiba ngangba oidraga di yauro su kari thingu gadaba lei kari aduga di nene aiga badminton sanase ai fuba ngambra yenge aina hoji sanara dine khong ase te khidoi ra kai dona gyan tang bandre ngasi se khong ase yam chi ne sanda da hekta magi karogi su karodo sport shoe ma tongaga sanda da hekta walking chepani ne upai le thai sini
ꯑꯗꯨꯗꯒꯤ ꯏꯔꯣꯡꯒꯁꯨ ꯇꯧꯁꯤꯅꯦ ꯀꯦꯔꯣꯝꯒꯁꯨ ꯇꯧꯁꯤꯅꯦ ꯑꯩꯅ ꯑꯗꯨꯅꯤꯅꯦ ꯃꯤꯁꯦ ꯁꯥꯟꯅꯕ ꯄ꯭ꯂꯦꯌꯥꯔ ꯍꯥꯏꯕꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯐꯩ ꯋꯥꯈꯜ ꯌꯥꯝ ꯈꯤꯡꯉꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯅ ꯐꯥꯎꯗ ꯃꯥꯒꯤ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯗꯕꯤꯗ ꯄ꯭ꯂꯦꯌꯥꯔ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯆꯥꯔ ꯑꯃꯁꯨ ꯍꯥꯎ ꯊꯣꯡꯉꯤ ꯊꯣꯡꯉꯤ ꯆꯥꯛꯍꯧꯗ ꯃꯅꯝ ꯅꯨꯡꯁꯤ ꯅꯍꯥꯟ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯛꯄ ꯆꯥꯛꯍꯧꯁꯦ ꯑꯩꯗꯤ ꯀꯦꯔꯣꯝꯗꯤ ꯁꯥꯟꯅꯅꯤꯀꯣ ꯌꯥꯝ ꯀꯦꯔꯣꯝꯁꯤꯗꯤ ꯀꯩꯁꯨ ꯂꯦꯡꯗꯁꯨ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯐꯝꯃꯒ ꯁꯥꯟꯅꯒꯗꯧꯕ ꯑꯣꯏꯅꯤ ꯀꯦꯔꯣꯝ ꯑꯃ ꯂꯩꯁꯤꯔ ꯁꯥꯟꯅꯅꯣ ꯀꯦꯔꯣꯝ ꯑꯃꯈꯛꯇꯤ ꯂꯩꯔꯝꯕꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯟꯅꯔ ꯈꯔ ꯈꯝꯕꯜꯂꯛꯄꯗ ꯅꯨꯄꯥ ꯍꯣꯔꯅ ꯃꯉꯣꯟꯗ ꯄꯤꯊꯣꯛꯑꯣ ꯌꯣꯟꯊꯣꯛꯑꯣ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯤꯇꯪ ꯂꯧꯔꯒ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯅꯍꯥꯟꯒꯤ ꯉꯥꯗꯣ ꯍꯥꯎꯈ꯭ꯔꯥ ꯍꯥꯎꯈ꯭ꯔꯕꯣ ꯑꯩꯁꯦ ꯀ꯭ꯋꯥꯒ ꯂꯧꯍꯧꯗ꯭ꯔꯤꯅꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯤꯅ ꯃꯤ ꯃꯌꯥꯝ ꯂꯩꯕꯅ ꯃꯥꯡꯈ꯭ꯔꯦ ꯆꯤꯛꯀꯦꯟ ꯆꯥꯔꯦ ꯑꯣ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯗꯤ ꯉꯁꯤꯗꯤ ꯆꯤꯛꯀꯟꯁꯦ ꯂꯩꯗꯤ ꯂꯩꯔꯒ ꯊꯣꯡꯕ ꯀꯥꯎꯊꯣꯛꯎꯔꯦ ꯑꯉꯥꯡꯁꯤꯅ ꯃꯣꯏ ꯉꯥ ꯊꯣꯡꯕꯗꯤ ꯆꯥꯅꯤꯡꯗꯦ ꯉꯥꯁꯦ ꯊꯣꯡꯉꯗꯤ ꯉꯥ ꯃꯇꯨꯝ ꯉꯥ ꯈꯟ ꯆꯥꯗꯦ ꯁꯃꯨꯃ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯃꯨꯃ ꯃꯥꯏ ꯗꯤꯌꯔ ꯁꯃꯨꯃ ꯍꯤꯗꯥꯛ ꯆꯥꯁꯤꯀꯣ ꯍꯤꯗꯥꯛ ꯏꯆꯦ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯅ ꯀꯥꯟꯗ ꯉꯁꯤ ꯍꯤꯟꯖꯥꯡꯁꯦ ꯆꯤꯛꯀꯦꯟ ꯈꯔ ꯅꯍꯥꯟꯗꯒꯤ ꯂꯩꯔꯒ ꯐꯤꯁꯇ ꯂꯩꯕꯅꯦꯕ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦ ꯈꯪꯕ ꯑꯗꯨꯒ ꯑꯩꯅ ꯔꯧ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯆꯥ ꯍꯥꯏꯕꯗꯤꯅꯦ ꯑꯅꯤꯅꯒ ꯑꯍꯨꯝꯅꯒ ꯀꯦꯖꯤ ꯑꯃ ꯐꯥꯕ ꯔꯧ ꯂꯩꯇ꯭ꯔꯅ ꯂꯣꯀꯦꯜꯒꯤ ꯑꯗꯨ ꯂꯩꯔꯒ ꯂꯩꯌꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯨ ꯊꯣꯡꯒꯦ ꯑꯗꯨꯒ ꯑꯉꯥꯡ ꯄꯤꯁꯛꯇꯨꯅꯁꯨ ꯆꯥꯔꯔꯣꯏꯅ ꯍꯋꯥꯏꯁꯨ ꯈꯛꯇꯪ ꯊꯤꯕ ꯑꯗꯩ ꯏꯔꯣꯝꯕ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯆꯤꯛꯀꯟ ꯊꯣꯡꯉꯣꯏꯗ꯭ꯔꯥ ꯃꯥ ꯉꯁꯤ ꯍꯥꯏ ꯑꯗꯨꯒꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯅ ꯑꯗꯨꯃꯨꯛ ꯊꯣꯡꯉꯦ ꯑꯗꯨꯅ ꯃꯔꯣꯟ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯁꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯗꯨꯒꯗꯤꯅꯦ ꯂꯣꯏꯅ ꯂꯦꯝꯃꯦ ꯏꯕꯨꯡꯉꯣ ꯂꯥꯛꯑꯦ RJ ꯂꯩꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯀꯤꯖꯔꯦ RJ ꯂꯩꯇ꯭ꯔꯗꯤ ꯂꯩꯇꯦ ꯍꯥꯏꯌꯦ ꯅꯪ ꯑꯗꯨꯝ ꯂꯥꯛꯑꯒ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯗꯣꯏꯅꯤꯅꯦ ꯃꯣꯏ ꯑꯗꯨꯝ ꯎꯕꯅꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅ ꯑꯗꯨꯒꯅꯦ ꯄꯥꯔꯇꯤ ꯂꯩꯇ꯭ꯔꯗꯤ ꯍꯦꯛꯇ ꯍꯟꯈꯤꯕꯅꯦꯕ ꯏꯕꯣꯍꯜ ꯑꯩꯅ ꯏꯃꯣꯏꯅꯨꯒꯤ ꯔꯥꯅꯤ ꯐꯤ ꯑꯃ ꯂꯩꯔꯛꯑꯦ 8,000 ꯄꯤꯕ ꯑꯗꯨꯗꯒꯤ 8,000 ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯡꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯂꯩꯔꯛꯑꯦ ꯃꯔꯥꯛ ꯇꯥꯏꯕꯤꯅꯤ ꯃꯔꯥꯛꯇꯨꯁꯨ ꯇꯥꯏꯍꯜꯂꯛꯑꯦ ꯂꯨꯄꯥ 200 ꯄꯤꯅ ꯏꯃꯥ ꯋꯥꯎ
ꯏꯆꯦ ꯀꯅꯥꯅꯣ ꯕꯤꯀꯦꯁꯦ ꯕꯤꯀꯦꯁꯦ ꯈꯪꯗꯦ ꯅꯍꯥꯟꯗꯩ ꯌꯥꯎꯔꯒꯅꯦ ꯑꯉꯥꯡ ꯃꯆꯥ ꯀ꯭ꯂꯥꯁ 6ꯅꯤ ꯍꯥꯏꯌꯦꯅꯦ ꯕꯤꯀꯦ ꯆꯤꯆꯦ ꯀꯁꯥꯔ ꯀꯥꯄꯣꯜ ꯍꯥꯏꯁꯦ ꯅꯪ ꯁꯕꯁꯀ꯭राꯏꯕ ꯇꯧꯁꯜꯂꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ ꯃꯥ ꯍꯦꯛꯇ ꯑꯩꯅ ꯂꯥꯏꯞ ꯊꯥꯔꯦ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯑꯦꯕ ꯃꯣꯏ ꯕꯕꯥꯒꯤ ꯑꯥꯏꯗꯤꯅꯦꯌꯦ ꯑꯗꯨꯒ ꯁꯨꯝ ꯃꯥꯅ ꯁꯨꯝ ꯌꯥꯎꯔꯛꯄ ꯀꯦꯃꯦꯔꯥꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯣ ꯁꯤꯁꯇꯔ ꯈꯪꯗꯦꯗ ꯕꯤꯀꯦ ꯅꯪꯁꯦ ꯑꯉꯥꯡ ꯀ꯭ꯂꯥꯁ 6ꯅꯤꯗꯤ ꯍꯥꯏꯀꯣ ꯆꯨꯝꯃꯤꯔ ꯆꯨꯝꯗ꯭ꯔꯤꯔꯥ ꯈꯪꯗꯦꯀꯣ ꯀꯦꯃꯦꯔꯥꯁꯦ ꯎꯠꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯉꯥꯡ ꯂꯦꯡꯃꯟꯗꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯌꯦꯡꯉꯨꯁꯦ ꯏꯁ ꯇꯧꯁꯤ ꯌꯦꯡꯉꯨꯁꯤ ꯀꯥꯈꯠꯇꯅ ꯈꯣꯠꯀꯠꯇꯅ ꯑꯩ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯏꯁ ꯅꯦꯅꯥ ꯏꯃꯥ ꯁꯤꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯑꯩ ꯁꯤꯅꯦꯕ ꯏꯕꯣꯍꯜꯅ ꯂꯥꯏꯔꯤꯛ ꯄꯤꯔꯦ ꯑꯩ ꯆꯠꯂꯦ ꯑꯥꯔꯖꯦ ꯂꯩꯇꯕꯅꯤꯅ ꯍꯣꯏ 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 ꯆꯠꯂꯣ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯥꯗ ꯃꯇꯣꯝꯇꯒꯤ ꯅꯨꯡꯁꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯁꯥꯔ ꯀꯞꯄꯅ ꯃꯥ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯏꯃꯥ ꯏꯕꯣꯍꯜꯅ ꯀꯩꯅꯣ ꯀꯠꯊꯔꯤꯁꯤꯕꯣ ꯏꯕꯣꯍꯜ ꯅꯪ ꯉꯁꯤꯅꯦ ꯅꯈꯨꯠ ꯌꯥꯝ ꯂꯦꯡꯉꯕꯅꯤꯀꯣ ꯕꯤꯀꯦꯅ ꯑꯩ ꯁꯤꯁꯇꯔꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯁꯤꯁꯇꯔꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯈꯨꯝꯃꯛꯑꯦ ꯏꯕꯣꯍꯜꯅ ꯀꯄꯜ 2023 ꯕꯥꯏ ꯍꯥꯏꯒꯨꯝꯅ 2023ꯁꯤꯒ ꯁꯥꯊꯤꯅꯗꯤ ꯑꯋꯥꯕ ꯑꯃꯗꯤ ꯈꯔ ꯑꯣꯏꯈ꯭ꯔꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯋꯥꯁꯨ ꯋꯥꯏ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯈꯣꯡ ꯈꯨꯠ ꯂꯣꯏ ꯇꯦꯛꯇꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯈꯤꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯂꯦꯟꯈ꯭ꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯦꯛꯗꯝ ꯅꯨꯡꯉꯥꯏꯕ ꯑꯈꯤꯡꯕ ꯀꯣ ꯑꯩꯈꯣꯏ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯄꯥꯏꯗꯕ ꯅꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯌꯦꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯁꯛꯁꯦꯁ ꯑꯣꯏꯗꯣꯏꯁꯦ ꯕꯤꯀꯦꯅ ꯀ꯭ꯂꯥꯁ 6ꯇꯪ ꯇꯝꯃꯤ ꯑꯩ ꯎꯔꯕꯁꯦ ꯀ꯭ꯂꯥꯁ 6ꯇꯪ ꯇꯝꯃꯤ ꯍꯥꯏꯁꯦ ꯅꯨꯡꯁꯤꯗꯅ ꯌꯦꯡꯉꯨ ꯃꯣꯏ ꯕꯕꯥꯒꯤ ꯑꯥꯏꯗꯤ ꯄꯥꯏꯔꯒ ꯃꯥꯅ ꯁꯨꯝ ꯌꯥꯎꯔꯛꯄ ꯆꯨꯝꯃꯤ ꯆꯨꯝꯗꯦꯒꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯃꯩꯇꯩꯅꯤꯀꯣ ꯂꯥꯟꯅ ꯂꯧꯅꯨ ꯍꯥꯏꯕ ꯂꯧꯗꯦ ꯂꯧꯗꯦ ꯕꯤꯀꯦ ꯑꯩꯈꯣꯏꯗꯤ ꯊꯥꯖꯒꯟꯕꯗ ꯊꯥꯖꯕꯩ ꯑꯗꯨꯝ ꯊꯥꯖ ꯂꯩꯔꯕꯅꯤ ꯀꯁꯥꯔ ꯀꯄꯜꯅ ꯆꯨꯝꯃꯤ ꯏꯆꯦ ꯍꯥꯏꯕ ꯑꯁꯦꯡꯕꯩꯁꯨꯅꯦ ꯑꯩ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩ ꯁꯨꯝ ꯍꯟꯗꯛꯇꯤ ꯈꯔ ꯇꯣꯛꯑꯕꯅꯤ ꯈꯪꯅ ꯈꯪꯅ ꯇꯜꯂꯦ ꯉꯝꯗ꯭ꯔꯦ ꯋꯥꯏꯑꯦꯕ ꯑꯩ ꯌꯥꯝ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯩꯁꯦ ꯏꯕꯣꯍꯜꯅ ꯕꯤꯀꯦꯁꯦ ꯕ꯭ꯂꯨ ꯂꯧ ꯕ꯭ꯂꯨ ꯂꯧꯋꯣ ꯕ꯭ꯂꯨꯁꯦ ꯂꯧꯕ ꯑꯩ ꯅꯣꯡꯐꯥꯎ ꯂꯧꯖꯔꯨꯗ꯭ꯔꯤꯅꯦ ꯑꯩꯕꯨ ꯔꯤꯃꯨꯚ ꯑꯦꯁ ꯁ꯭ꯇꯦꯟꯗꯔꯠ ꯃꯣꯗꯔꯦꯇꯔ ꯌꯦꯡꯉꯦꯀꯣ ꯂꯧꯔꯒ ꯕꯤꯀꯦ ꯁꯥꯎꯅꯨ ꯁꯨꯝ ꯌꯦꯡꯒꯦꯀꯣ ꯑꯩ ꯑꯣ ꯂꯧꯈꯔꯦ ꯍꯩꯌꯥ ꯍꯩꯌꯥ ꯁꯨꯝ ꯌꯦꯡꯒꯦ ꯂꯧꯈꯔꯦ ꯏꯕꯣꯍꯜ ꯕ꯭ꯂꯨ ꯄꯤꯔꯧꯔꯣ ꯏꯕꯣꯍꯜꯁꯨ ꯕ꯭ꯂꯨ ꯂꯩꯁꯤꯗꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯀꯁꯥꯔꯁꯦ ꯕ꯭ꯂꯨ ꯄꯤꯕꯤꯌꯣ ꯍꯥꯏꯕ ꯄꯤꯕꯤꯒꯦ ꯄꯤꯕꯤꯒꯦ ꯃꯥ ꯀꯩꯗꯧꯈ꯭ꯔꯒꯦ ꯏꯕꯣ ꯀꯔꯤ ꯍꯧꯈꯤꯕ ꯏꯁꯇꯦꯐꯤ ꯍꯥꯎꯀꯤꯞ ꯃꯥ ꯀꯩꯀꯩ ꯇꯧꯔꯒꯦ ꯈꯪꯍꯧꯗꯦꯅꯦ ꯏꯕꯣ ꯑꯃ ꯍꯦꯟꯒꯗ ꯍꯥꯎꯀꯤꯞ ꯑꯅꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯈꯪꯍꯧꯕ ꯈꯪꯍꯧꯗꯦ ꯑꯩꯗꯤ ꯀꯁꯥꯔ ꯀꯄꯜ ꯕꯤꯀꯦ ꯄꯤꯗꯁꯨ ꯌꯥꯏ ꯄꯤꯗꯁꯨ ꯌꯥꯏꯌꯦ ꯑꯗꯨꯒꯩꯗꯤ ꯏꯕꯣꯍꯜꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯍꯥꯏꯕꯀꯣ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯍꯤꯄꯤ ꯗꯤꯄꯤ ꯍꯥꯏ ꯍꯥꯏ ꯍꯤꯄꯤ ꯗꯤꯄꯤ ꯁꯤꯗꯤ ꯃꯄꯥꯟ ꯂꯝꯒꯤꯅꯤꯀꯣ ꯇꯧꯕꯤꯔꯅꯨ ꯂꯩꯒꯦ ꯂꯩꯇꯦꯅ ꯕꯤꯀꯦꯅ
ꯍꯥꯏꯈ꯭ꯔꯕꯣ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯕꯤꯀꯦ ꯃꯣꯏ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯍꯦꯛ ꯎꯔꯗꯤ ꯁꯨꯃꯥꯏꯅ ꯏꯔꯛꯄꯅꯦꯕ ꯇꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯃꯩꯇꯩꯂꯣꯟ ꯑꯃꯨꯛ ꯉꯥꯡꯉꯕ ꯍꯦꯛꯇ ꯇꯧꯔꯛꯄꯅꯤ ꯃꯣꯏ ꯑꯗꯩꯗꯤ ꯃꯩꯇꯩꯒꯤ ꯃꯤꯡ ꯃꯥꯟꯕ ꯁꯨꯝ ꯂꯩꯗꯅ ꯉꯥꯉꯣꯛꯑꯣ ꯑꯗꯨꯗꯒꯤꯗꯤ ꯁꯥꯒꯩꯒ ꯍꯥꯞꯄꯁꯦ ꯎꯔ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕꯅꯦꯕ ꯀꯁꯥꯔ ꯀꯄꯜꯅ ꯗꯗꯥ ꯗꯗꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯦꯀꯣ ꯀꯩꯅꯣꯗ ꯏꯕꯣꯍꯜꯗ ꯍꯪꯉꯛꯏꯅꯤ ꯁꯥꯃꯨ ꯃꯥꯅ ꯏꯁꯇꯦꯐꯤ ꯍꯥꯎꯀꯤ ꯃꯤꯔꯝ ꯅꯆꯤꯜ ꯊꯤꯔꯤꯗꯣ ꯎꯁꯤꯠꯇ꯭ꯔꯣ ꯍꯥꯏꯈꯤꯅꯤ ꯑꯩꯗꯤ ꯎꯕ ꯎꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯃꯥꯅ ꯀꯔꯤ ꯏꯔꯤꯅꯣ ꯏꯕꯣꯍꯜꯅ ꯕꯤꯀꯦꯗ ꯕ꯭ꯂꯨꯗꯣ ꯍꯥꯞꯄꯣ ꯍꯥꯏꯔꯣ ꯍꯥꯞꯄꯤꯔꯁꯤꯔ ꯕꯤꯀꯦ ꯁꯤ ꯃꯣꯏ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯨ ꯎꯝ ꯍꯣꯏ ꯀꯩꯅꯣꯅꯤꯕ ꯃꯀ꯭ꯋꯥ ꯀ꯭ꯋꯥꯒ ꯆꯥꯔꯤꯅꯦ ꯅꯦꯅꯦ ꯑꯩ ꯕ꯭ꯂꯨ ꯂꯧꯊꯣꯛ ꯕ꯭ꯔꯣ ꯏꯕꯣꯍꯜꯅ ꯇꯥꯏꯝ ꯑꯥꯎꯠ ꯇꯧꯅꯕ ꯇꯧꯍꯜꯂꯣꯏꯗ ꯁꯥꯃꯨ ꯃꯥꯗꯤ ꯃꯤ ꯄꯥꯔꯃꯥꯅꯦꯟꯅꯤ ꯄꯥꯔꯃꯦꯅꯦꯟ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯌꯥꯅꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯏꯁ ꯑꯩ ꯀꯣꯛ ꯑꯣꯟ ꯁꯥꯃꯨ ꯃꯥꯅ ꯕ꯭ꯔꯣ ꯏꯕꯣꯍꯜ ꯇꯥꯏꯝ ꯑꯥꯎꯠ ꯄ꯭ꯂꯤꯖ ꯇꯥꯏꯝ ꯑꯥꯎꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯕꯣꯍꯜ ꯌꯥꯔꯦ ꯕ꯭ꯂꯨ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯞꯄꯦ ꯕꯤꯀꯦ ꯊꯣꯏꯕ ꯏꯕꯣꯍꯜꯅ ꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯛꯑꯦꯀꯣ ꯑꯥꯔꯖꯦꯗꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦꯅꯦ ꯑꯥꯔꯖꯦ ꯃꯣꯏ ꯎꯔꯤꯃꯤꯀꯣ ꯎꯅ ꯂꯥꯛꯇ꯭ꯔꯤꯃꯤ ꯑꯩ ꯈꯪꯉꯤ ꯃꯣꯏ ꯌꯦꯡꯊꯣꯛꯏꯅꯦꯕ ꯑꯩꯁꯦ ꯏꯗꯣꯝꯇ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯇꯦꯁ ꯇꯧꯊꯣꯛꯏꯕ ꯑꯩꯁꯦ ꯇꯦꯁ ꯑꯣꯐ ꯐꯤꯜꯆꯔ ꯍꯥꯏꯌꯦꯅ ꯃꯣꯏꯅ ꯑꯩꯁꯦ ꯇꯦꯁ ꯇꯧꯊꯣꯛꯏꯅꯦꯕ ꯋꯥꯊꯤ ꯇꯧꯁꯤꯔꯥ ꯑꯩ ꯕꯣꯔꯤꯡ ꯆꯨꯔꯦ ꯃꯥ ꯁꯥꯃꯨ ꯕꯤꯀꯦꯒ ꯋꯥꯊꯤ ꯇꯧꯃꯤꯟꯅꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯕꯤꯀꯦꯁꯤꯕꯨ ꯀ꯭ꯂꯥꯁ 6ꯅꯦ ꯍꯥꯏꯔꯒ ꯕꯣꯔꯤꯡ ꯆꯨꯔꯦꯒꯁꯨ ꯍꯥꯏꯅꯤ ꯈꯪꯗꯦ ꯇꯧꯔꯤ ꯖꯥꯠꯁꯦ ꯏꯕꯣꯍꯜꯅ ꯊꯣꯏꯕꯤ ꯐꯠꯇꯕ ꯃꯤ ꯂꯩ ꯂꯥꯡꯒꯅꯨ ꯍꯥꯏꯕ ꯊꯣꯏꯕ ꯐꯠꯇꯕ ꯃꯤ ꯂꯩ ꯂꯥꯡꯒꯅꯨ ꯍꯥꯏꯁꯤꯅꯤ ꯁꯥꯃꯨ ꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯇꯥꯗ ꯏꯕꯣꯍꯜ ꯀꯁꯥꯔ ꯀꯄꯜꯅ ꯏꯆꯦ ꯑꯩ ꯋꯥꯔꯤ ꯇꯥꯔꯤ ꯇꯥꯎ ꯁꯨꯝ ꯂꯩꯔ ꯉꯥꯡꯉ ꯂꯩꯔ ꯖꯥꯠ ꯖꯥꯠ ꯊꯣꯔꯛꯄꯅꯤ ꯁꯨꯃꯥꯏꯅꯅꯦ ꯃꯨꯁꯤꯟ ꯃꯨꯔꯗꯤ ꯊꯣꯛꯂꯛꯇꯕꯅꯤ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅꯒ ꯀꯩ ꯀꯩꯅꯣꯒ ꯁꯨꯝ ꯎꯍꯜꯂꯗꯤꯅꯦ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯊꯣꯛꯂꯛꯀꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥ ꯑꯩꯅ ꯀ꯭ꯋꯥ ꯆꯥꯏꯌꯦꯅ ꯑꯥꯔꯖꯦ ꯍꯥꯏꯁꯤꯅ ꯀꯧꯗ꯭ꯔꯕ ꯍꯧꯖꯤꯛ ꯀꯅꯥꯝꯇꯒꯤ ꯂꯥꯏꯞ ꯊꯥꯗ꯭ꯔꯗꯤ ꯑꯥꯔꯖꯦꯗꯣ ꯎꯔꯤꯅꯤ ꯑꯩꯒꯤ ꯂꯥꯏꯞ ꯊꯥꯗꯦꯅ ꯎꯕꯅꯦꯕ ꯃꯥ ꯁꯨꯝ ꯎꯅ ꯁꯨꯝ ꯎꯛꯇꯕꯅꯦꯕ ꯍꯣꯏ ꯁꯥꯃꯨ ꯃꯥꯅ ꯕꯤꯀꯦ ꯕꯣꯔꯤꯡ ꯆꯨꯅꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯑꯗꯨꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯀꯔꯤ ꯕꯣꯔꯤꯡ ꯆꯨꯕ ꯆꯨꯗꯕꯕ ꯑꯗꯨ ꯏꯕꯣꯍꯜꯅ ꯍꯥꯏꯕ ꯊꯣꯏ ꯑꯩ ꯑꯥꯔꯖꯦ ꯊꯤꯔꯤꯃꯤꯀꯣ ꯍꯥꯏꯕ ꯑꯥꯔꯖꯦ ꯆꯥꯛ ꯂꯣꯏꯔꯗꯤ ꯊꯣꯛꯂꯛꯑꯣ ꯀꯗꯣꯝꯗ ꯌꯥꯎꯔꯤꯕ ꯀꯗꯣꯝꯗ ꯀꯩꯗꯧꯔꯤꯕ ꯀꯅꯥꯅꯣ ꯑꯥꯔꯖꯦ ꯍꯥꯏꯁꯦ ꯑꯥꯔꯖꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯚꯥꯏ ꯑꯃꯅꯤ
ꯁꯥꯃꯨ ꯃꯥꯟꯅꯕ ꯕꯣꯔꯤꯡ ꯆꯨꯔꯗꯤ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯥꯔꯤꯌꯦ ꯃꯥ ꯂꯣꯏꯔꯦꯍꯦ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯥꯏꯐ ꯊꯥꯕ 5% ꯕꯦꯇꯥꯔꯤ ꯌꯥꯏ ꯁꯤꯁꯇꯔ ꯑꯩ ꯀꯣꯛ ꯉꯥꯎꯔꯤꯌꯦ ꯉꯥꯎꯏ ꯈꯪꯉꯤꯅꯦ ꯑꯩꯕꯨ ꯈꯤꯇꯪꯗꯤ ꯉꯥꯎꯏ ꯑꯗꯣ ꯈꯤꯇꯪꯗꯤ ꯉꯥꯎꯇꯛ ꯉꯥꯎꯇꯛ ꯑꯣꯏꯌꯦ ꯑꯗꯣ ꯃꯇꯥꯡꯁꯦ ꯉꯁꯤꯒꯤꯁꯦ ꯑꯩꯁꯨ ꯀ꯭ꯋꯥ ꯈꯤꯇꯪ ꯆꯥꯁꯤꯜꯂꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯁꯥꯃꯨ ꯃꯥꯟꯅꯕ ꯕꯤꯀꯦ ꯑꯥꯔ ꯖꯦ ꯍꯥꯏꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤꯌꯦ ꯑꯩꯁꯨ ꯑꯗꯨꯅꯦꯕ ꯆꯥꯛꯁꯦ ꯇꯣꯛꯄꯒ ꯊꯕꯛ ꯑꯇꯩ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯄꯨꯂꯞ ꯄꯨꯂꯞ ꯍꯨꯛꯅꯤꯡꯉꯦꯕ ꯀ꯭ꯋꯥꯁꯦ ꯑꯩꯁꯦ ꯃꯨꯊꯠꯂ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯥꯔꯗꯤꯅꯦ ꯖꯥꯠ 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 ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯁꯇꯔ ꯑꯩ ꯑꯥꯔ ꯖꯦ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯁꯤꯅꯤ ꯊꯤꯔꯨꯆꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯉꯨ ꯁꯥꯃꯨ ꯃꯥꯟꯅꯕ ꯕꯤꯀꯦ ꯀꯣꯛ ꯉꯥꯎꯕ ꯃꯤꯟꯁ ꯀꯣꯛ ꯆꯥꯛꯄ ꯗꯨꯌꯤꯡ ꯑꯩꯁꯦ ꯄꯨꯡꯃꯨ ꯃꯨꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯤꯇꯪ ꯉꯧꯍꯜꯂꯤꯅꯦꯕ ꯀꯔꯤ ꯁꯤꯅꯦꯃꯥꯅꯣ ꯁꯤ ꯃꯌꯥꯝꯅ ꯑꯥꯔ ꯖꯦ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯤ ꯍꯥꯏꯁꯤꯅꯤ ꯑꯥꯔ ꯖꯦꯗꯣ ꯆꯥꯛ ꯊꯣꯡꯕꯩ ꯄꯥꯂꯤ ꯇꯥꯔꯦ ꯕꯤꯀꯦꯅ ꯀꯩ ꯆꯥꯁꯤꯜꯂꯨꯔꯒꯦ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯁꯤ ꯑꯗꯨꯅꯤ ꯏꯕꯣꯍꯜꯗꯣ ꯀꯩ ꯆꯥꯁꯤꯜꯂꯨꯔꯕ ꯈꯪꯗꯦ 31 ꯅꯥꯏꯠꯅꯤꯗꯅ ꯀꯗꯥꯏ ꯏꯕꯣꯍꯜꯅ ꯑꯥꯔ ꯖꯦ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯁꯤ ꯀꯗꯥꯏꯅꯣ ꯀꯗꯥꯏ ꯆꯠꯂ ꯊꯤꯔꯨꯗꯣꯏꯅꯣ ꯑꯣꯟ ꯀꯄꯜ ꯑꯣꯟ ꯁꯥꯃꯨ ꯃꯥꯅ ꯁꯒꯣꯜ ꯍꯋꯥꯏ ꯆꯥꯕꯅꯤ ꯀꯣꯛ ꯉꯥꯎꯔꯤꯗꯣ ꯁꯒꯣꯜ ꯍꯋꯥꯏ ꯁꯒꯣꯜ ꯍꯤꯗꯥꯛ ꯍꯥꯏꯅ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯤꯕꯔꯥꯇ꯭ꯔꯤꯗ ꯆꯥꯕꯗꯣ ꯀꯣꯛ ꯉꯥꯎꯕꯤꯒ ꯍꯥꯏꯔꯝꯗꯥꯏ ꯑꯗꯣ ꯕꯤꯀꯦꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯕꯣ ꯁꯤꯁꯇꯔ ꯈꯪꯗꯦ ꯃꯣꯏ ꯑꯥꯔ ꯖꯦꯗꯣ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯊꯣꯛꯑꯣ ꯊꯦꯡꯉꯦ ꯄꯨꯡ 11:10 ꯇꯥꯔꯦ ꯆꯥꯊꯣꯛꯑꯣ ꯇꯤꯚꯤꯁꯦ ꯀꯅꯥ ꯌꯦꯡꯒꯦ ꯅꯪ ꯌꯦꯡꯉꯤꯔꯣ ꯃꯨꯊꯠꯂꯣ ꯁꯤ ꯇꯥꯕ ꯌꯥꯗꯦ ꯐꯠꯇꯦ ꯇꯞꯍꯜꯂꯨ ꯅꯝꯃꯣ ꯂꯣꯏꯗ꯭ꯔꯤ ꯆꯤꯛꯀꯟ ꯊꯦꯡꯉꯤꯅꯦ ꯑꯩꯁꯨ ꯑꯗꯨꯅꯤ ꯅꯪ ꯈꯜꯂ ꯌꯦꯡꯉꯨꯅꯦ ꯑꯩ ꯉꯥꯁꯨ ꯊꯣꯡ ꯂꯣꯏꯔꯕ ꯍꯋꯥꯏꯁꯨ ꯊꯣꯡ ꯂꯣꯏꯔꯕ ꯏꯔꯣꯟꯕꯁꯨ ꯂꯣꯏꯔꯕ ꯂꯣꯏꯅ ꯆꯤꯛꯀꯦꯟꯗꯣ ꯊꯝꯗꯤ ꯊꯝꯃꯦ ꯑꯩ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯊꯝꯃꯦꯕ ꯊꯣꯡꯉꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯊꯣꯡꯉꯨ ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯡꯉꯦ ꯑꯩꯅ ꯁꯣꯝꯗ ꯀꯟꯅ ꯅꯣꯛꯏ ꯅꯦꯅꯦꯒꯤ ꯈꯨꯉꯥꯡꯁꯤ ꯑꯩ ꯋꯥꯟꯊꯔꯦꯗ ꯀ꯭ꯋꯥ ꯃꯌꯥꯝ ꯎꯝꯁꯤꯜꯂꯦ ꯕꯤꯀꯦ ꯀ꯭ꯋꯥ ꯁꯥꯏꯕꯒꯤ ꯔꯣꯁꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯃꯇꯨꯝ ꯑꯃꯈꯛ ꯁꯥꯏ ꯉꯝꯗꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯎꯃ ꯀꯛꯀ ꯂꯥꯎꯏ ꯕꯤꯀꯦꯅ ꯀꯣꯡ ꯀ꯭ꯋꯥ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯀꯣꯝ ꯀꯧꯕ꯭ꯔꯣ ꯁꯨꯄꯥꯔꯤ ꯀꯧꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯨꯄꯥꯔꯤ ꯍꯥꯏꯅꯩꯌꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛ ꯆꯍꯤꯒꯤ ꯂꯤꯔꯒ ꯂꯩꯕ ꯂꯤꯔꯒ ꯂꯩꯕ ꯗꯨꯀꯥꯟ ꯆꯠꯄꯗ ꯍꯥꯞꯄ ꯀ꯭ꯋꯥꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯒ ꯅꯣꯏꯒꯤ ꯖꯔꯗꯥ ꯐꯗꯥꯗꯨꯗꯤ ꯍꯥꯞꯇꯦ ꯑꯗꯨꯗꯤ ꯉꯝꯗꯦ ꯑꯩꯈꯣꯏꯁꯤꯗꯤ ꯌꯨꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯄꯅꯥꯗ ꯍꯥꯞꯄꯒꯅꯦ ꯁꯨꯅꯨꯒ ꯍꯥꯏꯐꯦꯠꯇꯪ ꯇꯩꯔ ꯑꯗꯨꯝ ꯆꯥꯖꯕ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯃꯤ 3 ꯇꯪ ꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯟꯖꯤꯟ ꯀꯥꯞꯇꯣꯏꯕ ꯉꯥꯏꯍꯥꯛ ꯉꯟꯅ ꯀꯥꯞꯄꯗꯣ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯀꯨꯀꯤꯌꯣ ꯍꯥꯎꯀꯤꯞ ꯐꯥꯎꯀꯤꯞ ꯂꯣꯏ ꯌꯥꯎꯔꯛꯑꯅꯤ
ꯀꯁꯥꯔꯅ ꯍꯥꯏꯕ ꯑꯩ ꯀꯣꯛ ꯉꯥꯎꯔꯤ ꯀ꯭ꯋꯥ ꯆꯥꯔꯒ ꯃꯛ ꯑꯃꯒ ꯆꯥꯔꯗꯤ ꯀꯔꯤꯝ ꯇꯧꯗꯦ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯄꯥꯝꯕꯤꯗꯩ ꯀ꯭ꯋꯥ ꯍꯟꯗꯛ ꯆꯍꯤꯒꯤꯅꯦ ꯀꯩꯅꯣꯅꯤꯗ ꯌꯥꯝꯅꯗꯤ ꯄꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯦꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯈꯔꯣꯏꯅꯁꯨ ꯈꯔ ꯃꯀꯨꯗꯣ ꯈꯣꯛꯇꯣꯛꯄ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯅꯣꯏ ꯏꯕꯥꯏꯅ ꯈꯨꯜꯂꯛꯑꯦ ꯈꯨꯜꯂꯛꯑꯒ ꯑꯗꯨꯗꯣ ꯈꯥꯏꯅ ꯆꯥꯔꯨꯕꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯒꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯂꯤꯕꯣ ꯀꯣꯛ ꯉꯥꯎ ꯇꯜꯂꯦꯕ ꯑꯗꯨꯅ ꯁꯨꯄꯥꯔꯤ ꯀꯩꯅꯣꯗꯣ ꯑꯣꯏꯔꯗꯤꯅꯦ ꯉꯥꯎꯗꯦ ꯍꯥꯎꯋꯦ ꯊꯨꯝꯃꯦ ꯕꯤꯀꯦꯟ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯆꯥꯏ ꯃꯃꯥꯗꯤ ꯆꯥꯗꯕ ꯑꯣ ꯕꯤꯀꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯣ ꯀꯁꯥꯔ ꯀꯄꯜ ꯒꯥꯏꯁꯦ ꯇꯧꯁꯜꯂꯣ ꯇꯧꯁꯟꯕꯤꯔꯣ ꯇꯧꯕꯤꯗ꯭ꯔꯕꯣ ꯃꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯏꯔꯤꯕ ꯃꯃꯤꯡꯁꯤꯒ ꯁꯨꯃꯥꯏꯅ ꯇꯥꯁ ꯇꯧꯔꯒ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯒꯅꯨ ꯀꯃꯦꯟ ꯑꯃ ꯏꯔꯣ ꯍꯥꯏꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯗꯟ ꯍꯥꯏꯒꯦꯔꯥ ꯁꯞꯄꯣꯔꯠ ꯗꯟ ꯍꯥꯏꯒꯦꯔꯥ ꯏꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯃꯥꯏ ꯁꯕꯁꯀ꯭ꯔꯥꯏꯞꯀꯤ ꯀꯩꯅꯣꯗꯣ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯅꯝꯁꯤꯜꯂꯣꯕ ꯑꯩꯈꯣꯏ ꯅꯤꯄꯥꯅ ꯑꯃ ꯐꯥꯎ ꯑꯩꯈꯣꯏ ꯅꯣꯏ ꯀꯩꯅꯣꯁꯦ ꯏꯕꯥꯅꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯆꯥꯗꯦ ꯆꯥꯛꯇꯅꯤ ꯃꯥ ꯃꯐꯝ ꯆꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯆꯥꯗꯦ ꯑꯩꯗꯤ ꯆꯥꯛꯇꯣꯛꯑ ꯀꯩꯅꯣꯝꯃ ꯁꯤ ꯃꯇꯦꯛ ꯑꯃ ꯁꯥꯏꯁꯤꯕꯨ ꯄꯦꯟꯗꯦꯕ ꯅꯣꯏ ꯆꯥꯕ ꯊꯛꯑꯝꯗꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯆꯥ ꯊꯛꯄꯗꯣ ꯎꯕꯗ ꯑꯩꯅꯒ ꯉꯥꯡꯉꯤꯗꯣ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯆꯥꯗꯅꯕꯨ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯆꯥꯎ ꯍꯥꯏꯌꯦꯅ ꯍꯧꯖꯤꯛ ꯆꯥ ꯈꯔ ꯊꯛꯄ ꯍꯩꯒꯠꯂꯛꯑꯦ ꯑꯗꯨꯗꯩꯗꯤ ꯀꯁꯥꯔꯅ ꯍꯥꯏꯕ ꯕꯤꯀꯦꯟ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯀꯁꯥꯔ ꯀꯄꯜꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒꯦ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯀꯁꯥꯔꯅ ꯍꯥꯏ ꯀꯁꯥꯔ ꯀꯄꯜꯅ ꯍꯥꯏꯕ ꯏꯆꯦ ꯑꯩꯗꯤ ꯇꯟꯗꯅ ꯊꯥꯗꯔꯦ ꯂꯥꯏꯛ ꯃꯤ ꯂꯩꯇꯦ ꯂꯩꯇꯕꯅꯤ ꯂꯩꯇꯕꯅꯤ ꯑꯩ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯦꯟꯅꯦꯜ ꯅꯠꯇꯕ ꯀꯩꯅꯣꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯍꯦꯛ ꯍꯦꯛ ꯑꯗꯨꯗꯩꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯁꯥꯃꯨ ꯃꯥꯍꯣꯏꯁꯨ ꯂꯥꯛꯏ ꯑꯗꯨ ꯃꯥꯂꯦꯝ ꯂꯥꯛꯑꯦ ꯑꯗꯨꯅꯤ ꯑꯁꯥꯒ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯔꯒ ꯑꯅꯤꯗ ꯑꯍꯨꯝꯂ ꯁꯨꯝ ꯂꯩꯔꯁꯨ ꯂꯩꯔꯦꯅ ꯃꯥꯂꯦꯝ ꯀꯩꯗꯧꯔꯦ ꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯏꯁꯤꯕꯣ ꯏꯆꯥ ꯃꯥꯂꯦꯝ ꯗꯗꯥ ꯃꯥꯂꯦꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯗꯟ ꯇꯦꯁ ꯃꯥꯗꯔ ꯃꯥ ꯍꯤꯟꯖꯥꯡ ꯂꯩꯇꯕꯅꯤ ꯁꯪꯒꯣꯝ ꯇꯣꯠꯂꯒ ꯆꯥ ꯂꯩꯕꯅꯤ ꯁꯪꯒꯣꯝꯗ ꯆꯥ ꯂꯩꯕꯅꯤ ꯃꯥ ꯏꯆꯟ ꯀꯁꯥꯔ ꯍꯥꯏ ꯃꯥꯂꯦꯝꯅ ꯏꯆꯟ ꯀꯁꯥꯔ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯨ ꯀꯁꯥꯔ ꯏꯆꯟ ꯁꯪꯒꯣꯝ ꯊꯛꯂꯤ ꯍꯧꯖꯤꯛꯇ ꯃꯥꯂꯦꯝ ꯅꯪꯕꯨ ꯑꯌꯨꯛꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯔ ꯗꯤꯅꯔ ꯑꯣꯔ ꯂꯥꯟꯁ ꯂꯣꯏ ꯁꯪꯒꯣꯝ ꯊꯛ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯁꯥꯔ ꯀꯄꯜꯅ 7 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯁꯤꯅꯤ ꯃꯤꯁꯦ ꯑꯃꯨꯛ ꯂꯤꯛꯊꯩ ꯑꯃꯨꯛ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯤꯕꯨ ꯃꯤꯅꯤꯠ 6ꯇ ꯉꯥꯏꯔꯤꯕꯣ ꯕꯤꯀꯦꯗꯣ ꯀꯁꯥꯔ ꯀꯄꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯆꯪꯉꯣ ꯍꯥꯎ ꯍꯥ ꯀꯔꯤ ꯅꯨꯡꯉꯥꯏꯇꯦ ꯐꯝꯐꯝ ꯂꯩꯇꯦꯕ ꯀ꯭ꯔꯤꯁꯅ ꯑꯩ ꯀꯥꯡꯍꯟꯗꯣ ꯈꯟꯕꯤꯔꯝꯃꯨꯕ ꯀꯩꯅꯣꯗꯣ ꯀ꯭ꯔꯤꯁꯅ ꯑꯃꯇ ꯑꯩꯅꯦ ꯑꯃꯗꯣ ꯂꯧꯊꯣꯛꯑ ꯑꯃꯗꯣ ꯈꯟꯒꯦ ꯇꯧꯔꯝꯕꯅꯤ ꯃꯥꯂꯦꯝꯅ ꯍꯥꯏꯕ
ꯃꯤꯁꯤꯡꯁꯦ ꯁꯞꯄꯣꯔꯠ ꯇꯧꯃꯟꯗꯅ ꯑꯩꯕꯨ ꯃꯃꯜ ꯂꯩꯍꯟꯗꯦ ꯑꯗꯨꯅ ꯑꯦꯐꯕꯤꯗ ꯀꯨꯏꯅ ꯂꯩꯇꯦ. ꯃꯥꯂꯦꯝꯅ ꯈꯜꯂꯤꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯤ. ꯑꯗꯨꯕꯨ ꯗꯣꯟ ꯋꯥꯔꯤ. ꯍꯣꯏ ꯀꯁꯥꯔ ꯀꯄꯜꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯚ꯭ꯌꯨꯁ ꯂꯩꯇꯦ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯏꯆꯦ. ꯑꯗꯨꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯟꯗꯛꯁꯦ ꯇꯧꯐꯝꯒ ꯈꯪꯗꯦ. ꯃꯥꯂꯦꯝ ꯅꯪ ꯀꯁꯥꯔ ꯀꯄꯜꯒꯤ ꯚꯤꯗꯤꯑꯣꯒ ꯌꯦꯡꯗꯔꯣ? ꯈꯪꯖꯗ꯭ꯔꯦꯗ ꯕ꯭ꯂꯣꯛ ꯍꯥꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃꯃꯨꯛ ꯎꯠꯄꯗꯨꯅ ꯌꯦꯡꯅꯔꯤꯔꯥ ꯅꯠꯇ꯭ꯔ ꯀꯔꯤ ꯇꯧꯔꯒ ꯌꯦꯡꯉꯤꯔꯥ ꯑꯩꯗꯤ ꯚꯥꯞꯃꯦꯟꯒ ꯇꯥꯗ꯭ꯔꯦ. ꯕ꯭ꯂꯣꯛ ꯁꯦꯝꯕꯁꯨ ꯍꯩꯇꯦ. ꯇꯧꯐꯝꯁꯨ ꯍꯩꯇꯦ ꯍꯥꯏꯗꯤ ꯗꯨꯗꯨꯗꯨꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯀꯥꯞꯄꯨꯔꯒ ꯁꯝꯖꯟꯅ ꯈꯣꯠꯆꯟꯅ ꯇꯧ ꯂꯩꯔꯤꯔꯣ. ꯑꯗꯨꯅ ꯑꯩꯗꯤ ꯆꯨꯝꯗ꯭ꯔꯤꯡꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯗ꯭ꯔꯤꯡ. ꯕꯤ ꯀꯦ ꯁꯞ ꯇꯧꯔꯛꯇꯦ ꯃꯥ ꯆꯠꯈꯤ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯆꯠꯈꯤꯑꯕ ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯅꯪ ꯀꯃꯦꯟ ꯇꯧꯔꯛꯎ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯒ ꯃꯥ ꯀꯨꯏꯅ ꯂꯩ ꯌꯦꯡꯉꯨꯅꯦꯕ. ꯑꯩ ꯑꯉꯥꯡꯗꯣ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯌꯥꯎꯔꯛꯄꯅꯤ ꯈꯪꯕ꯭ꯔꯥ. ꯑꯩꯗꯤ ꯄꯥꯈꯪꯂ ꯀꯩꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯐꯣꯅ ꯀ꯭ꯂꯥꯁ 6ꯅꯤ ꯍꯥꯏꯔꯛꯑꯦ. ꯃꯄꯥꯒꯤ ꯑꯥꯏꯗꯤꯗꯒꯤ ꯃꯥ ꯑꯗꯨꯝ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗ ꯌꯥꯎꯔꯛꯏꯅꯦ ꯃꯄꯥꯅ ꯐꯣꯟ ꯊꯅꯝꯕ ꯃꯇꯝꯗ. ꯕꯤꯀꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ. ꯃꯥꯂꯦꯝ ꯃꯥ ꯑꯣꯟ ꯉꯥꯏꯈꯣ ꯂꯩꯌꯨ ꯌꯦꯡꯒꯦ ꯕꯤꯀꯦꯁꯦ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯑꯝꯇꯪ. ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯩꯗꯨ ꯑꯃꯨꯛꯀ ꯑꯣꯐ ꯇꯧꯗꯣꯏꯅꯤꯀꯣ. ꯑꯗꯨꯝ ꯊꯥꯗꯤ ꯊꯥꯒꯦ ꯉꯁꯤꯗꯤ ꯇꯧꯒꯦ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯒ ꯌꯦꯡꯅꯤꯡꯉꯝꯃꯤ. ꯀꯨꯀꯨꯔꯨꯀꯨꯔ ꯀꯔꯤꯅꯣ ꯑꯝꯇꯪꯗꯤ ꯑꯩꯁꯨ ꯊꯦꯡꯅꯒꯦ ꯉꯥꯏꯔꯤꯃꯦꯕ ꯑꯍꯤꯡꯕ. ꯀꯨꯀꯨꯔꯨꯀꯨ ꯀꯨ ꯍꯥꯏꯗꯣ. ꯆꯥꯛꯍꯧ ꯊꯣꯡꯉꯝꯕꯅꯤꯀꯣ ꯍꯌꯦꯡ ꯆꯥꯒ ꯊꯛꯅꯕ. ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯍꯧꯁꯦ ꯃꯨꯁꯤꯟ ꯃꯨꯏ ꯈꯪꯕ꯭ꯔꯥ. ꯈꯪꯗꯦꯗ ꯍꯥꯎꯕ꯭ꯔꯥ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯕ ꯌꯥꯎꯗꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏꯔꯣꯝꯒꯤ ꯆꯥꯛꯍꯧ ꯖꯥꯠ ꯑꯐꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ. ꯕꯤꯀꯦꯁꯦ ꯍꯜꯂꯛꯇꯦ. ꯌꯦꯡꯈꯤꯒꯦ ꯉꯥꯏꯈꯣ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5-6 ꯌꯦꯡꯈꯤꯒꯦ. ꯆꯥꯎ ꯅꯪ ꯆꯥꯔꯣ ꯑꯩ ꯕꯤꯀꯦꯠꯁꯦ ꯍꯜꯂꯛꯄ꯭ꯔ ꯌꯦꯡꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯣ. ꯕꯤꯀꯦꯁꯦ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯛꯇꯪ ꯑꯩ ꯃꯤꯅꯤꯠ 2-3 ꯌꯦꯡꯒꯦ. ꯀ꯭ꯔꯤꯁꯅ ꯑꯩ ꯀꯥꯡꯈꯟꯁꯦ ꯈꯟꯗꯣꯛ ꯌꯥꯗꯦ ꯅꯪ. ꯑꯩ ꯇꯧꯈ꯭ꯔꯦ ꯑꯣ ꯇꯧꯔꯦ. ꯀꯁꯥꯔ ꯅꯪ ꯂꯩꯔꯤꯕꯣ ꯀꯁꯥꯔ ꯀꯄꯜ ꯄ꯭ꯔꯤꯌꯥ ꯂꯩꯔꯤꯕꯣ. ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯗꯣ ꯀꯨꯏꯃꯟꯗꯅ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯦ ꯕꯤꯀꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯍꯥꯏꯅ. ꯀꯁꯥꯔ ꯀꯄꯜ ꯂꯩꯔꯤꯕꯣ.
ꯅꯦꯅꯦ ꯑꯩ ꯂꯥꯛꯀꯦ ꯏꯃꯥꯟꯅꯕꯤ ꯅꯪ ꯅꯃꯥꯟꯅꯕꯤꯁꯨ ꯂꯩꯕ꯭ꯔꯅꯦ ꯐꯔꯦ ꯐꯔꯦ ꯕꯤꯃꯣꯜꯆꯟ ꯍꯥꯏ ꯕꯤꯃꯣꯜ ꯚꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯍꯥꯏꯕꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯃꯊꯦꯜ ꯃꯊꯦꯜ ꯍꯥꯏꯕ ꯇꯥꯏꯀꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ 2023ꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯧꯈꯤꯕ ꯅꯨꯡꯁꯤꯅꯗꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯗꯕ ꯑꯋꯥꯕ ꯑꯃꯣꯠꯄ ꯂꯩꯕꯈꯤꯕꯤ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯅꯧꯅ ꯂꯥꯛꯂꯤꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯌꯥꯏꯐꯕ ꯅꯥꯗꯕ ꯌꯦꯛꯇꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕ ꯑꯣꯏꯅ ꯑꯩꯒꯤ ꯂꯥꯏꯞ ꯑꯁꯤ ꯉꯁꯤ ꯇꯧꯖꯕꯅꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯝꯇ ꯇꯨꯝꯗ꯭ꯔꯤ ꯏꯆꯥꯁꯤꯡ ꯑꯝꯇ ꯇꯨꯝꯗ꯭ꯔꯤ ꯇꯣꯝꯕ ꯑꯩꯒꯤ ꯇꯣꯝꯕ ꯂꯥꯛꯑꯦ ꯍꯥꯏ ꯏꯟꯗꯤꯌꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯕꯤꯔꯒꯦ ꯇꯣꯝꯕ ꯑꯩꯁꯦ ꯉꯁꯤ ꯐ꯭ꯔꯤꯖꯇ ꯆꯤꯛꯀꯟ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯋꯥꯏ ꯑꯃꯁꯨ ꯊꯣꯡꯉꯦꯀꯣ ꯑꯉꯥꯡ ꯑꯄꯤꯛꯄꯅ ꯆꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯍꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯚꯦꯖ ꯍꯋꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯂꯤꯐ꯭ꯂꯥꯋꯔ ꯇꯣꯃꯦꯇꯣ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯉꯥꯁꯨ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯃꯥ ꯆꯤꯛꯀꯟ ꯊꯣꯡꯗ꯭ꯔꯕ ꯉꯁꯤ ꯍꯥꯏꯌꯦ ꯑꯗꯨ ꯍꯥꯏꯕꯗꯨꯒ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯅ ꯑꯃꯨꯛ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯑꯩ ꯏꯔꯣꯝꯕ ꯑꯃꯒ ꯇꯧꯔꯦ ꯕꯤꯃꯣꯜꯅ ꯄꯅꯤꯔ ꯃꯇꯔ ꯊꯣꯡꯕ ꯑꯦꯟ ꯃꯇꯟ ꯀꯔꯤ ꯑꯁ ꯃꯇꯟꯗ ꯊꯣꯡꯉꯗꯤ ꯑꯃꯨꯛ ꯄꯅꯤꯔ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯗꯨꯕꯣ ꯍꯥ ꯕꯤꯃꯣꯜ ꯃꯇꯟ ꯊꯣꯡꯉꯒꯕꯨ ꯑꯃꯨꯛ ꯄꯅꯤꯔ ꯊꯣꯡꯉꯤꯗꯨ ꯀꯩꯒꯤꯅꯣꯕ ꯅꯣꯏꯒꯤꯁꯦ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯏꯁꯥꯅ ꯊꯣꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯔꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯤꯄꯥꯏꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯕꯨ ꯁꯤꯄꯥꯏꯅꯤ ꯍꯥꯏꯕꯗꯣ ꯕꯤꯀꯦꯅ ꯑꯁ ꯍꯥꯎꯅꯤꯗ ꯕꯤꯃꯣꯜ ꯕꯤꯃꯣꯜꯒꯤꯁꯦ ꯉꯁꯤ ꯃꯇꯟꯁꯤꯗꯤ ꯌꯥꯝ ꯄꯥꯝꯅꯕꯅꯤꯀꯣ ꯕꯦꯡꯒꯣꯂꯤꯗ ꯑꯗꯩꯗꯤ ꯑꯦꯅꯤ ꯃꯐꯝꯗ ꯌꯥꯝ ꯄꯥꯝꯅꯕꯅꯦꯕ ꯑꯗꯨꯗꯤ ꯇꯣꯝꯕꯅ ꯍꯥꯏꯕ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯥꯏꯅꯗꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯀꯥꯏꯁꯦ ꯒ꯭ꯔꯤꯇꯤꯡꯁ ꯀꯥꯏꯁꯦ ꯕꯖꯥꯔꯗꯒꯤ ꯀꯩꯅꯣꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤꯒ ꯂꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯤꯌꯦ ꯇꯧꯕꯗꯣ ꯕꯤꯃꯣꯜꯅ ꯈꯔꯝꯗꯧꯁꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯁꯤꯟꯉꯣꯅ ꯁꯛꯁꯨ ꯎꯠꯇꯦꯒꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯍꯌꯦꯡ ꯇꯨꯝꯂꯦꯗꯣ ꯀꯗꯥꯏ ꯀꯥꯈꯠꯂꯤꯅꯣ ꯌꯦꯡꯉꯣ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕꯁꯦ ꯍꯩꯃꯥ ꯀꯣꯛꯄꯨ ꯉꯥꯎꯖꯩ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2024 ꯍꯥꯏꯕꯀꯣ ꯕꯤꯀꯦꯅ ꯍꯥꯏꯕ 22ꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯗ 22ꯁꯦ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯍꯣꯏ 22ꯗ ꯑꯩ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯇꯧꯗꯦ ꯑꯅꯥ ꯑꯌꯦꯛ ꯑꯃꯃꯇ ꯂꯩꯇꯦ 23ꯁꯤꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯑꯩꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯩꯈꯤꯗꯕꯅꯦꯕ 23ꯁꯤꯗꯅꯤ ꯑꯩꯅ ꯀꯗꯣꯝꯗꯩꯅꯣ ꯈꯣꯡꯁꯤꯗ ꯈꯣꯡ ꯑꯅꯥꯕꯤ ꯑꯃ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨ ꯀꯩꯅꯣꯝ ꯇꯧꯗꯅ ꯑꯩ ꯆꯠꯄ ꯉꯝꯗꯕꯤ ꯀꯩꯗꯧꯔꯦꯕ ꯔꯦꯁꯅꯥ ꯑꯣ ꯔꯦꯁꯅꯥ ꯂꯥꯛꯑꯣ ꯑꯝꯇ ꯈꯟꯕꯤꯌꯣ ꯂꯥꯛꯑꯣꯕ ꯑꯩꯒꯤꯁꯦ ꯕꯤꯃꯣꯜꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯣ 2023 ꯕꯥꯏ ꯕꯥꯏꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯗ꯭ꯔꯤꯕ ꯀꯨꯀꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯇꯤ ꯃꯀꯣꯛꯁꯤꯡꯗꯣ ꯑꯉꯥꯎꯕ ꯀꯔꯤꯁꯨ ꯌꯦꯛꯁꯤꯟꯗ꯭ꯔꯤꯕ ꯆꯦꯟꯕꯗꯧꯅ ꯑꯣꯏꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯅ ꯌꯥꯏꯐꯔꯦ ꯕꯤꯃꯣꯜꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯈꯣꯏꯒꯤ ꯀꯣꯛꯇ ꯈꯜꯂꯤꯕ ꯀꯨꯀꯤꯒꯤ ꯃꯀꯣꯛꯇ ꯈꯜꯂꯤꯕꯁꯤꯡꯗꯣ
ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯅꯨꯡꯁꯤꯅꯅ ꯊꯣꯛꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯇꯣꯝꯕꯅ ꯍꯥꯏꯕ 24ꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯅꯨ 23ꯅ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯁꯅꯨ ꯑꯁꯦꯡꯕꯀꯤꯅ 23ꯁꯤꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯔꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯁꯦ ꯄꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯤꯗꯕꯒꯤ ꯃꯐꯝꯗ ꯍꯟꯅ ꯊꯧꯅꯤꯖꯔꯤ ꯕꯤꯀꯦꯟ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯣꯞꯄꯔꯗ ꯂꯩꯕ ꯑꯗꯨꯅꯤ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯤꯀꯦ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯇꯣꯞꯄꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯑꯏꯪ ꯑꯁꯥ ꯊꯤꯗꯅ ꯍꯣꯠꯅꯕ ꯑꯗꯨꯝ ꯀꯟꯕ ꯑꯣꯏꯌꯨ ꯅꯥꯗꯕ ꯌꯦꯛꯇꯕ ꯍꯛꯆꯥꯡ ꯄꯥꯡꯒꯜ ꯂꯩꯕ ꯑꯣꯏꯌꯨ ꯏꯆꯥ ꯃꯥꯂꯦꯝꯅ ꯇꯦꯁ ꯍꯥꯏ ꯃꯥꯂꯦꯝ ꯅꯪ ꯀꯌꯥꯅꯤꯅꯣ ꯁꯪꯒꯣꯝ ꯊꯛꯈꯤꯗꯣꯏꯁꯦ ꯑꯝꯇ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯁꯪꯒꯣꯝ ꯊꯛꯁꯦ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯕꯤꯃꯣꯜ ꯍꯥꯏꯕ ꯑꯩꯅ ꯊꯣꯡꯕ ꯅꯠꯇꯤꯌꯦ ꯄꯅꯤꯔ ꯆꯥꯅꯤꯡꯕꯅ ꯆꯥꯖꯔꯦ ꯃꯇꯟ ꯀꯥꯔꯤ ꯆꯥꯅꯤꯡꯕꯅ ꯆꯥꯖꯔꯦ ꯑꯩꯗꯤ ꯑꯅꯤꯃꯛ ꯆꯥꯏꯌꯦ ꯏꯆꯦ ꯐꯖꯕꯤ ꯐꯖꯕꯤ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯀꯩꯅꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯁꯥ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯃꯔꯋꯥꯔꯤꯒꯨꯝꯕꯒ ꯌꯥꯎꯕ꯭ꯔꯥꯕ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯦꯕ ꯃꯣꯏꯅ ꯃꯇꯟ ꯀꯔꯤ ꯍꯥꯏꯕ ꯄꯅꯤꯔ ꯊꯣꯡꯉꯤꯗꯣ ꯕꯤꯀꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯈꯤꯅꯤꯅꯦ ꯍꯥꯎꯈ꯭ꯔꯦ ꯕꯤꯃꯣꯜ ꯉꯁꯤ ꯔꯣꯁ ꯇꯥꯔꯦ ꯍꯥꯎꯃꯟꯗꯅ ꯕꯤꯀꯦꯟ ꯍꯥꯏꯕ ꯅꯦꯅꯦ ꯃꯃꯥꯡꯒꯤ ꯄꯦꯔꯤꯌꯣꯗꯤꯛ ꯇꯦꯁꯇꯣ 9900 ꯄꯤ.ꯁꯤ. ꯆꯠꯂꯦ ꯑꯣ ꯌꯥꯝ ꯐꯩ ꯀꯩꯅꯣꯗꯔ ꯅꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯅꯨꯋꯦꯜ ꯑꯦꯛꯖꯥꯝꯁꯦ ꯀꯩꯅꯣꯗ ꯅꯠꯇ꯭ꯔꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯪꯈꯥꯏꯗꯀ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯥꯔꯁ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯑꯣꯏꯔꯣ ꯍꯥꯏꯁꯤꯅꯤ ꯅꯥꯗꯕ ꯌꯦꯛꯇꯕ ꯅꯥꯕꯨ ꯅꯥꯗ꯭ꯔꯕ ꯌꯦꯛꯄꯨ ꯌꯦꯛꯇ꯭ꯔꯕ ꯏꯆꯥꯅ ꯈꯜꯂꯤꯗꯣ ꯑꯗꯨꯃꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯕꯤꯃꯣꯜꯆꯥꯟ ꯃꯩꯒꯤ ꯃꯥꯂꯦꯝꯒꯤ ꯗꯥꯏꯂꯣꯛꯇ ꯇꯧꯈꯠꯂꯛꯑꯦꯗꯣ ꯃꯩꯒꯤ ꯃꯩꯈꯥꯛ ꯊꯝꯐꯗꯦ ꯃꯩꯒꯤ ꯃꯩꯈꯥꯛ ꯊꯝꯐꯗꯦꯅꯦ ꯕꯤꯀꯦꯟ ꯍꯥꯏꯕ ꯍꯣꯏ ꯃꯥꯅꯤ ꯑꯩ CBSE ꯅꯦ ꯑꯧ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅ ꯀꯩꯅꯣ CBSEꯒꯤ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯗꯒ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯖꯅꯋꯥꯔꯤꯗꯒ ꯑꯅꯧꯕ ꯀ꯭ꯂꯥꯁ ꯀꯥꯕꯤꯗꯣ ꯇꯧꯗ꯭ꯔꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯪꯈꯥꯏ ꯂꯣꯏꯔꯝꯗꯥꯏꯒꯨꯝꯕꯗꯒ ꯑꯦꯛꯖꯥꯝ ꯑꯣꯏꯔꯅꯤ ꯈꯜꯂꯦ ꯕꯤꯀꯦꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯦꯅꯦꯅ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗ ꯊꯦꯡꯅꯒꯅꯤ ꯅꯪꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯈꯣꯠꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯁꯨ ꯑꯣꯏꯕ ꯌꯥꯏ ꯃꯥꯂꯦꯝꯒꯤ ꯕ꯭ꯔꯣꯀꯦꯟ ꯍꯥꯔꯠꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯑꯗꯨꯅꯤ ꯃꯥꯏ ꯕ꯭ꯔꯣꯀꯦꯟ ꯍꯥꯔꯠꯁꯦ ꯃꯥꯂꯦꯝ ꯐꯔꯦ ꯅꯪꯒꯤ ꯕ꯭ꯔꯣꯀꯦꯟ ꯍꯥꯔꯠꯇꯣ ꯏꯔꯛꯑꯣ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯀꯦꯄꯤꯇꯦꯜ ꯅꯠꯇꯕꯗ ꯀꯦꯄꯤꯇꯦꯜꯁꯦ ꯁꯨꯝ ꯎꯃꯟꯗꯗꯅꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯕꯤꯃꯣꯜꯅ ꯃꯥꯂꯦꯝ ꯑꯗꯨꯕꯨꯅꯤ ꯆꯨꯝꯕ ꯍꯨꯔꯪꯕ꯭ꯔꯣ ꯃꯇꯨꯡꯗ ꯆꯨꯝꯕ ꯍꯧꯅꯕ꯭ꯔꯣ ꯃꯇꯨꯡꯗ ꯃꯩꯔꯤꯡꯕ ꯊꯣꯛꯂꯒꯅꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗꯒꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯒꯤ ꯗꯣꯀꯨꯃꯦꯟꯁ ꯂꯤꯡꯕ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯃꯇꯥꯡꯁꯤꯗ ꯀꯔꯤꯝꯇ ꯍꯦꯟꯕ ꯂꯩꯇꯦ ꯂꯨꯝꯃꯒ ꯌꯦꯡ ꯂꯩꯔꯝ ꯇꯣꯛꯀꯅꯤ ꯍꯦꯟꯈ꯭ꯔꯦ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩꯗꯤ ꯎꯅꯕ ꯐꯪꯉꯣꯏꯌꯦ ꯅꯦꯅꯦ ꯐꯪꯕꯨ ꯐꯪꯒꯗ꯭ꯔꯣ ꯑꯩ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯤꯒꯦ ꯅꯪꯒꯤ ꯂꯝꯗꯣ ꯀꯩꯅꯣꯝ ꯍꯥꯏꯈꯤꯗꯥꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ
ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯅ ꯌꯨꯇꯨꯞꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯐꯪꯅꯔꯤꯁꯤꯡꯁꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯇꯕꯅꯤꯅ ꯌꯨꯇꯨꯞꯀꯁꯦ ꯑꯩꯈꯣꯏꯅ ꯇꯜꯂꯦ ꯑꯗꯩ ꯅꯥꯔꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯇꯣꯛꯈ꯭ꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯣꯏꯗ꯭ꯔ ꯄꯣꯠꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯀꯔꯤ ꯂꯝꯅꯣ ꯍꯥꯏꯕꯗꯨꯕꯣ ꯕꯤꯀꯦ? ꯕꯥꯁꯤꯈꯣꯡꯗꯩ, ꯏꯃꯥ ꯕꯥꯁꯤꯈꯣꯡꯗꯩ ꯑꯋꯥꯡ ꯆꯠꯂꯒ ꯅꯤꯉꯣꯝꯊꯣꯡ ꯀꯤꯇꯅꯥ ꯄꯥꯅꯨꯡꯗꯒꯤꯅꯦ꯫ ꯕꯤꯀꯦ ꯅꯪꯁꯦ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ? ꯅꯪ ꯀꯤꯇꯅꯥ ꯄꯥꯅꯨꯡꯗ ꯂꯩꯔꯒꯗꯤ ꯕꯥꯁꯤꯈꯣꯡꯗꯗꯤ ꯀꯩꯅꯣꯗꯣ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯑꯣꯏꯕ ꯅꯨꯄꯥ ꯈꯔ ꯑꯍꯜꯗꯨꯕꯨ ꯃꯤꯡꯗꯣ ꯀꯥꯎꯔꯦ꯫ ꯅꯪ ꯇꯥꯔꯕ? ꯀꯔꯤ ꯕꯥꯁꯤꯈꯣꯡꯒꯤ ꯄꯨꯂꯤꯁꯇꯣ ꯀꯩꯅꯣꯝ ꯀꯧꯗꯥꯏ? ꯂꯥꯏꯅꯤꯡꯕ ꯃꯪꯒꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ? ꯑꯦꯔꯥ, ꯂꯥꯏꯅꯤꯡꯕ ꯃꯪꯒꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯀꯩꯗꯧꯕꯅꯦ? ꯍꯦꯛꯇ ꯀꯥꯎꯋꯦꯕꯁꯦ꯫ ꯕꯤꯃꯣꯜ ꯍꯥꯏꯕ ꯏꯆꯦ ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩ ꯃꯤꯡ ꯆꯥꯝꯃ ꯍꯥꯏꯁꯦ ꯏꯉꯦꯂꯩ ꯀꯧꯋꯦ, ꯏꯉꯦꯂꯩ꯫ ꯆꯤꯆꯦꯒꯤ ꯃꯤꯡ ꯏꯉꯦꯂꯩ ꯀꯧꯋꯦꯕ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯕꯤꯀꯦꯒ ꯕꯤꯃꯣꯜꯆꯟꯒ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ꯫ ꯃꯥꯂꯦꯝ ꯕꯤꯀꯦꯟ ꯍꯥꯏꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗꯨꯗꯤ ꯀꯛꯋꯥꯅꯤ, ꯀꯛꯋꯥꯗꯒꯤ ꯏꯁꯠ ꯍꯥꯏꯊꯔꯒ ꯂꯩꯌꯦ꯫ ꯅꯣꯏ ꯄꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯎ꯫ ꯂꯩꯌꯦ ꯅꯤꯉꯣꯝꯊꯣꯡ ꯀꯤꯇꯅꯥ ꯄꯥꯅꯨꯡ ꯍꯥꯏꯁꯦ ꯈꯪꯗꯦ ꯆꯨꯝꯒꯗ꯭ꯔꯥ? ꯅꯣꯏ ꯕꯕꯥꯒꯤ ꯃꯃꯤꯡꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯕꯤꯀꯦ꯫ ꯑꯦꯔꯥ, ꯅꯍꯥꯟ ꯊꯦꯡꯅꯔꯛꯄꯗꯣ ꯀꯩꯅꯣꯗ ꯁꯤꯡꯖꯦꯝꯕꯝꯗ ꯊꯦꯡꯅꯔꯛꯄꯗꯣ ꯀꯩꯅꯣꯝ ꯀꯧꯗꯥꯏꯅꯦ? ꯍꯦꯛꯇ ꯀꯥꯎꯏꯅꯦ꯫ ꯕꯥꯁꯤꯈꯣꯡꯒꯤ ꯄꯨꯂꯤꯁ ꯑꯣꯏꯕ ꯍꯦꯛꯇ ꯀꯥꯎꯋꯦ ꯃꯤꯡ꯫ ꯅꯤꯉꯣꯝꯕꯝ ꯁꯥꯒꯩꯅꯦꯕ ꯏꯆꯦ ꯏꯉꯦꯂꯩ ꯍꯥꯏꯁꯦ꯫ ꯑꯩ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕ ꯇꯜꯂꯤꯗ꯫ ꯀꯩꯒꯤꯅꯣ? ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯅ ꯀꯩꯗꯧꯒꯗꯧ ꯂꯩꯒꯦ? ꯑꯩꯅ ꯀꯔꯤꯝꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯡꯗꯣ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ, ꯊꯤꯔꯛꯄ ꯃꯇꯝꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ꯫ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯊꯤꯒꯅꯤ? ꯕꯤꯀꯦ ꯕꯤꯀꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨꯔꯗꯤ ꯀꯅꯥꯝꯁꯨ ꯈꯪꯉꯔꯣꯏ꯫ ꯕꯤꯀꯦ ꯕꯤꯀꯦ ꯍꯥꯏꯒꯗ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯏꯃꯣꯝ ꯁꯥꯒꯩꯅꯤ꯫ ꯐꯣꯟꯁꯤꯁꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧ ꯌꯥꯗꯦ꯫ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯁꯜꯂ ꯊꯝꯒꯗꯕ꯫ ꯑꯣ ꯌꯥꯔꯦ꯫ ꯃꯥꯏꯃꯣꯝ ꯀꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯥꯒꯩ ꯃꯥꯒꯤꯗꯣ? ꯅꯤꯉꯣꯝꯕꯝ ꯃꯪꯒꯤ꯫ ꯅꯤꯉꯣꯝꯕꯝ ꯃꯪꯒꯤ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯕꯥꯁꯤꯈꯣꯡꯒꯤꯅꯦꯕ ꯕꯤꯀꯦ꯫ ꯃꯥꯁꯦ ꯃꯩꯇꯩ ꯃꯔꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯑꯣꯏꯔ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯤꯗ꯭ꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯨꯕꯤ ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯩꯖꯕ ꯆꯍꯤꯒꯗꯤ 70, 80ꯒꯗꯤ ꯁꯨꯔꯝꯃꯅꯤꯀꯣ꯫ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯄꯨꯂꯤꯁ ꯑꯣꯏꯕꯅꯤ꯫ ꯑꯣ ꯍꯣ, ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯤꯡ ꯀꯨꯃꯥꯔ ꯀꯧꯏ꯫ ꯀꯨꯃꯥꯔ꯫ ꯑꯗꯨꯗꯤ ꯕꯥꯁꯤꯈꯣꯡꯗ ꯀꯨꯃꯥꯔ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯛꯊꯠꯈ꯭ꯔꯦ꯫ ꯍꯩꯒꯦꯔꯥ ꯍꯩꯒꯦꯔꯥ꯫
ꯅꯤꯉꯣꯝꯕ ꯃꯪꯒꯤ ꯅꯤꯉꯣꯝꯕ ꯃꯪꯒꯤꯁꯦ ꯈꯪꯕꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏ ꯁꯦꯅꯥꯁꯤ ꯑꯗꯨꯃꯥꯏꯅ ꯐꯤ ꯁꯦꯠꯂ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯥꯏꯃꯨꯡ ꯀꯨꯃꯥꯔ ꯍꯥꯏꯔꯒ ꯐꯪꯒꯅꯤ ꯀꯨꯃꯥꯔ ꯍꯥꯏꯔꯒ ꯃꯥꯏꯃꯨꯡ ꯀꯨꯃꯥꯔ ꯍꯥꯏꯒꯗꯕ ꯕꯥꯁꯤꯈꯣꯡꯒꯤ ꯀꯔꯝ ꯂꯩꯔꯛ ꯍꯥꯏꯒꯤꯗꯣ ꯀꯤꯇꯅꯥ ꯄꯥꯅꯨꯡ ꯍꯥꯏꯕꯀꯣ ꯑꯩꯃ ꯔꯦꯁꯅꯥ ꯑꯁꯤ ꯅꯪ ꯄꯥꯜꯂꯝꯃꯤꯔꯣ ꯑꯁꯤ ꯅꯠꯇꯦꯅꯦ ꯑꯉꯥꯡꯁꯨ ꯄꯥꯝꯕꯤꯌꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦꯍꯦ ꯑꯪꯀꯁ ꯑꯩ ꯂꯧꯊꯣꯛꯂꯣꯏ ꯁꯦꯝꯗꯨ ꯄꯟꯄꯗ ꯅꯝꯃꯝꯃꯤꯅꯦ ꯀꯌꯥ ꯌꯥꯝ ꯀꯥꯡꯒꯟ ꯀꯩꯅꯣ ꯑꯁꯤ ꯂꯧꯊꯣꯛꯂꯣ ꯑꯁꯤ ꯌꯥꯗꯦꯕ ꯍꯣꯔꯕꯅꯤ ꯕꯤꯃꯣꯜꯅ ꯍꯥꯏꯕ ꯇꯣꯡ ꯇꯣꯡ ꯇꯣꯡꯒ꯭ꯔꯨꯝꯕꯤ ꯆꯀ꯭ꯔꯤꯛ ꯃꯀ꯭ꯔꯤꯛ ꯆꯋꯥꯏꯕꯤ ꯊꯥꯊꯣꯏ ꯀꯧꯕꯤꯅ ꯇꯦꯃꯨ ꯇꯦꯃꯨ ꯂꯥꯛꯄꯗ ꯆꯤ ꯆꯧ ꯈꯣꯠꯇꯛꯎ ꯑꯗꯨꯅꯦꯕ ꯕꯨꯝ ꯕꯨꯝ ꯂꯥꯏꯕꯨꯡꯕꯨꯝ ꯆꯀ꯭ꯔꯤꯛ ꯅꯀ꯭ꯔꯤꯛ ꯆꯋꯥꯏꯕꯤ ꯍꯥꯏꯗꯨ ꯇꯥꯔꯦ ꯗꯨꯝ ꯗꯨꯝ ꯆꯀꯠ ꯅꯥꯕꯤ ꯀꯕꯣꯡꯕꯤ ꯋꯥꯗ ꯂꯩꯇꯦ ꯎꯔꯟꯆꯟ ꯁꯤꯠꯁꯨ ꯂꯥꯏ ꯅꯤꯡꯊꯧ ꯑꯗꯨ ꯇꯥꯔꯦꯍꯦ ꯇꯧꯏꯍꯦ ꯂꯥꯛꯑꯣ ꯁꯤ ꯄꯥꯟꯕꯤꯌꯨ ꯂꯥꯛꯑꯣꯕ ꯁꯤ ꯌꯥꯗ꯭ꯔꯦꯕ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯑꯗꯨꯝ ꯈꯜꯂꯝꯃꯤꯗꯨꯕꯨ ꯍꯦꯛꯇ ꯂꯧꯊꯣꯛꯏꯅꯦ ꯑꯩꯅ ꯌꯥꯗꯦ ꯕꯤꯀꯦꯅ ꯅꯣꯛꯏ ꯂꯣꯏꯔꯦ ꯀꯔꯤ ꯄꯥꯜꯂꯝꯃꯤꯅꯣ ꯑꯩ ꯀꯥꯡꯈꯜꯁꯦ ꯑꯉꯥꯡꯅ ꯁꯦꯒꯥꯏꯕꯤꯔꯦ ꯑꯗꯨ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯊꯝꯃꯕ ꯏꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯀꯥꯡꯈꯜ ꯑꯇꯣꯞꯄ ꯑꯃ ꯄꯥꯟꯕꯤꯌꯨ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯅ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯐꯣꯟꯗ ꯌꯦꯡꯉ ꯎꯡꯉꯤꯉꯩꯗ ꯉꯁꯥꯏ ꯁꯦꯒꯥꯏꯕꯗꯣ ꯑꯗꯨꯝ ꯄꯥꯟꯕꯤꯗ ꯊꯅꯝꯃꯦꯕ ꯃꯥꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯚꯥꯞ ꯇꯥꯎꯗꯖꯥꯠꯅꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯦ ꯍꯥꯏꯁꯤꯅꯤ ꯃꯤꯒꯤ ꯂꯥꯏꯐ ꯊꯥꯔꯗꯤ ꯃꯤꯅ ꯀꯨꯟꯅ ꯀꯨꯟꯊ꯭ꯔꯥꯅ ꯁꯤꯒꯦ ꯇꯧꯋꯦ ꯑꯩꯈꯣꯏꯗꯤ ꯑꯅꯤꯒ ꯑꯍꯨꯝꯒ ꯃꯔꯤꯒ ꯃꯉꯥꯒ ꯅ꯭ꯌꯨ ꯋꯥꯔ ꯇꯧꯗ꯭ꯔꯣ ꯀꯩꯅꯣ ꯇꯧꯒꯗꯧꯕ ꯃꯤꯒꯤ ꯐꯣꯔꯦꯟꯒꯤ ꯃꯇꯧꯗꯣ ꯇꯝꯃꯨꯅ ꯑꯩꯈꯣꯏꯅ ꯉꯝꯒꯗ꯭ꯔꯕ ꯇꯥꯟꯕ ꯕꯤꯃꯣꯜ ꯑꯝꯇ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯨꯔꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯒꯗ꯭ꯔꯣ ꯃꯣꯏꯗꯤ ꯐꯣꯔꯦꯟꯒꯤꯗꯤ 31st ꯕꯥꯏ ꯕꯥꯏ ꯅꯥꯏꯠꯅꯤ ꯀꯥꯏꯅ ꯄꯥꯔꯇꯤ ꯇꯧꯗꯅ ꯖꯣꯡꯖꯥꯡ ꯖꯣꯡꯖꯥꯡ ꯇꯧꯔꯝꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯇꯧꯗꯣ ꯇꯝꯃꯒ ꯌꯥꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯟꯐꯝꯁꯦ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯦ ꯑꯔꯥꯝꯕꯥꯏꯅ ꯊꯤꯡꯉꯦ ꯐꯩ ꯊꯤꯡꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯇꯧꯕꯅ ꯐꯩ ꯕꯤꯃꯣꯜꯅ ꯍꯥꯏꯕ ꯕꯣꯟꯗ꯭ꯔꯥ ꯆꯥꯗ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯕꯣꯟꯗ꯭ꯔꯥ ꯆꯥꯗꯦ ꯕꯣꯟꯗ꯭ꯔꯥ ꯆꯥꯗꯦ ꯅꯪ ꯕꯣꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏ ꯕꯣꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯕꯤꯃꯣꯜꯗꯤ ꯌꯥꯝ ꯍꯩꯅꯦ ꯕꯣꯟꯗ꯭ꯔꯥꯒ ꯍꯩꯔꯤꯅꯦ ꯕꯣꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯅꯤ ꯑꯣ ꯇꯧꯗꯦꯍꯦ ꯍꯥꯏꯁꯤꯅꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯆꯦ ꯏꯉꯦꯂꯩ ꯈꯪꯕꯅꯤ ꯑꯗꯨꯅꯦꯕ ꯕꯣꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯚꯟꯗ꯭ꯔꯥ ꯑꯩꯈꯣꯏ ꯚꯟꯗ꯭ꯔꯥ ꯍꯥꯏꯅꯩꯑꯕ ꯃꯌꯥꯝ ꯇꯤꯜꯂꯒ ꯄꯨꯜꯂꯒ ꯆꯥꯕ ꯄꯣꯠꯁꯦ ꯚꯟꯗ꯭ꯔꯥ ꯀꯧꯏꯑꯕ ꯎꯠꯁꯣꯞꯇꯣ ꯑꯗꯨꯕꯨ ꯚꯟꯗ꯭ꯔꯥ ꯕꯣꯟꯗ꯭ꯔꯥ ꯅꯠꯇꯕ
ꯃꯥ ꯂꯥꯏꯛꯀꯁꯦ ꯑꯦꯠꯀ ꯁꯨꯖꯔꯤꯌꯦ ꯀꯅꯥ ꯇꯧꯕꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒꯒꯤ ꯅꯦꯅꯦ ꯁꯅꯥꯃꯍꯤ ꯆꯠꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯨ ꯙꯔꯃ ꯑꯩꯍꯥꯛꯇꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯃꯩꯇꯩ ꯃꯔꯨꯞ ꯆꯠꯂꯦ ꯕꯤꯀꯦ ꯌꯥꯍꯧꯔꯁꯤ ꯏꯕꯨꯡꯉꯣꯁꯤꯡ ꯈꯪꯅꯔꯁꯤ ꯑꯣꯖꯥꯁꯤꯡ ꯅꯣꯡꯄꯣꯛ ꯃꯥꯒꯤ ꯉꯥꯟꯊꯔꯤ ꯋꯥꯕ ꯎꯆꯦꯛ ꯈꯣꯡꯈꯔꯦ ꯃꯣꯟꯗ ꯅꯨꯡꯉꯥꯏꯔꯤ ꯏꯁꯩꯒ ꯑꯗ ꯀꯥꯡꯈꯟꯁꯦ ꯄꯥꯟꯕꯤꯌꯨ ꯍꯥꯏꯒ ꯄꯥꯟꯕꯤꯔꯝꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯅ ꯑꯗꯩꯁꯤꯅ ꯑꯝꯇ ꯂꯥꯛꯑꯣꯕ ꯑꯗꯨꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯄꯨꯡ ꯀꯌꯥꯗ ꯅꯣꯡꯆꯨꯞ ꯅꯣꯡꯁꯨ ꯍꯥꯡꯈꯔꯦ ꯑꯣꯏꯁꯤꯅꯥ ꯉꯥꯛꯇꯪ ꯂꯥꯛꯑꯣꯕ ꯁꯤꯁꯦ ꯄꯥꯟꯕꯤꯌꯨ ꯂꯥꯛꯑꯣ ꯑꯝꯇꯪ ꯕꯤꯃꯣꯜꯅ ꯏꯆꯦ ꯅꯪꯕꯨ ꯑꯍꯤꯡ ꯆꯨꯝꯃꯤꯍꯦ ꯕꯤꯃꯣꯜꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯁꯨ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯥ ꯍꯥꯏꯁꯤ ꯇꯨꯝꯃꯤꯅꯤꯅꯦ ꯍꯦ ꯍꯧꯖꯤꯛꯇ ꯉꯍꯥꯛ ꯃꯥꯡꯗ ꯆꯥꯛ ꯏꯁꯤꯡ ꯇꯣꯂꯛꯇꯅ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯐꯃꯨꯡꯗ ꯀꯥꯔꯒꯦ ꯇꯧꯕꯗ ꯀꯥꯡꯈꯟꯗꯣ ꯁꯦꯒꯥꯏꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯥꯡꯈꯟ ꯑꯃꯠꯇ ꯈꯟꯕꯤꯌꯨꯅꯦ ꯀꯧꯔꯒ ꯏꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯁꯦꯒꯥꯏꯕꯗꯣ ꯑꯗꯨꯝ ꯈꯟꯕꯤꯔ ꯊꯅꯝꯃꯕ ꯑꯗꯨꯒꯤꯗꯨ ꯑꯃꯨꯛ ꯈꯜꯂꯒ ꯑꯩꯅ ꯂꯧꯊꯣꯛꯑꯦ ꯁꯦꯒꯥꯏꯕꯗꯣ ꯑꯗꯣ ꯇꯨꯝꯗꯣꯏꯅꯤ ꯈꯔ ꯌꯥꯝ ꯇꯨꯝꯒꯦ ꯑꯩꯁꯦ ꯇꯨꯝꯕꯁꯦ ꯈꯔ ꯋꯥꯠꯂꯦ ꯑꯌꯨꯛꯇ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯒꯤ ꯇ꯭ꯋꯏꯁꯟ ꯁ꯭ꯀꯨꯜꯒꯤꯅ ꯑꯩꯅ ꯑꯃꯨꯛ ꯍꯧꯒꯠꯄ ꯍꯟꯗꯛꯀꯤ ꯌꯥꯝ ꯋꯥꯕ ꯑꯃ ꯇꯧꯋꯤ ꯍꯛꯆꯥꯡꯁꯦ ꯈꯪꯗꯦ ꯄꯤꯀꯦꯅ ꯃꯣꯟꯗꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯀꯞꯄꯨꯗꯅꯁꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯔꯣꯏꯗꯕ ꯕꯤꯀꯦ ꯑꯩꯃ ꯀꯩꯗꯧꯔꯤꯒꯦ ꯍꯥ ꯅꯪ ꯇꯥꯔꯕꯣ ꯀꯩꯗꯧꯔꯤꯒꯦ ꯑꯣ ꯑꯍꯤꯡ ꯊꯦꯡꯉ ꯊꯦꯡꯉꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯥꯟ ꯑꯗꯨꯝ ꯇꯧꯔꯛꯄꯅꯦꯕ ꯖꯥꯠ ꯖꯥꯠ ꯃꯩꯁꯦ ꯑꯗꯨꯝ ꯊꯥꯜꯂꯤꯉꯩꯒꯤ ꯀꯥꯡ ꯆꯤꯛꯄ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯀꯥꯡꯗꯣ ꯈꯔ ꯆꯤꯛꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯇꯨꯝꯊꯒꯦꯒ ꯇꯧꯕꯗ ꯉꯔꯥꯎ ꯉꯔꯥꯎ ꯑꯃꯈꯛꯀ ꯄꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯃꯅꯤꯄꯨꯔꯗꯗꯤ ꯀꯥꯡꯒ ꯑꯝꯇ ꯂꯩꯍꯧꯗꯦꯍꯦ ꯑꯗꯨ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩ ꯁꯤꯗꯣꯔꯦ ꯀꯟꯕꯤꯌꯣ ꯍꯥꯏꯕ ꯅꯣꯛꯄꯗ ꯌꯥꯝ ꯅꯣꯛꯀꯅꯨꯗ ꯌꯥꯝ ꯅꯣꯛꯃꯟꯗꯅ ꯑꯃꯨꯛ ꯃꯅꯤꯡꯗ ꯀꯥꯏꯔꯦꯗ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯅꯤ ꯑꯃꯨꯛ ꯄꯤꯡ ꯄꯣꯡ ꯍꯥꯏꯅ ꯄꯤꯡ ꯄꯣꯡ ꯍꯥꯏꯅ ꯇꯧꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯥꯏꯂꯣꯛꯇꯤ ꯄꯤꯡ ꯄꯣꯡ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯥ ꯀꯗꯥꯏꯗꯁꯨ ꯀꯥꯡꯈꯟꯁꯤꯕꯨ ꯃꯃꯩ ꯃꯀꯣꯛꯀꯗꯧꯔꯤꯁꯤꯕꯣ ꯗꯦꯁꯤꯀꯥ ꯑꯝꯇ ꯂꯥꯎꯅꯦ ꯉꯥꯏꯈꯣꯅꯦ ꯀꯣꯟꯅꯗꯤ ꯂꯩ ꯃꯥꯒꯤ ꯄꯣꯠꯇꯣ ꯀꯗꯥꯏꯅꯣ
ꯅꯪꯅ ꯑꯩꯉꯣꯟꯗꯩ ꯀꯩꯒꯨꯝꯕ ꯍꯦꯟꯅ ꯚꯥꯞ ꯇꯥꯕ ꯑꯣꯏꯔꯗꯤ ꯁꯠ ꯁꯠ ꯍꯥꯏꯗꯣꯔꯛꯑꯣ. ꯀꯩꯅꯣ ꯂꯣꯏꯅ ꯐꯤꯅꯤꯁꯤꯡꯒꯗ ꯉꯥꯏ ꯂꯩꯔꯦ. ꯃꯥ ꯁꯤꯗꯤ ꯑꯁꯣꯏ ꯌꯥꯎꯔꯝꯗꯦꯗꯤ. ꯑꯗꯩꯗꯤ ꯕꯤꯃꯣꯜꯅ ꯏꯆꯦ ꯏꯅꯦꯂꯩ ꯃꯁꯛꯁꯨ ꯎꯠꯂꯣ. ꯇꯨꯝꯃꯝꯗꯥꯏꯁꯦ ꯑꯩ ꯁꯛꯁꯦ ꯎꯠꯂꯒ ꯅꯪ ꯀꯤꯃꯟꯗꯅ ꯑꯍꯤꯡ ꯇꯨꯝꯖꯥꯗ ꯃꯪꯗꯒ ꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯤꯃꯣꯜ ꯅꯪꯕꯨ? ꯑꯗꯩ ꯕꯤꯀꯦꯅ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗ ꯅꯤꯉꯣꯝꯊꯣꯡ ꯀꯤꯇꯅ ꯄꯥꯅꯨꯡꯗ ꯂꯥꯛꯑꯝꯃꯣꯀꯣ. ꯈꯪꯗ꯭ꯔꯁꯨ ꯕꯥꯁꯤꯈꯣꯡꯗ ꯍꯪꯉꯣ. ꯑꯗ ꯕꯤꯀꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ. ꯑꯩꯅ ꯂꯥꯛꯄ ꯅꯪꯅ ꯀ꯭ꯂꯥꯁ 6 ꯇꯝꯃꯒꯗꯤ ꯅꯪꯅ ꯀ꯭ꯂꯥꯁ 10 ꯇꯝꯕ ꯃꯇꯝꯗ ꯂꯥꯛꯑꯒꯗꯤ ꯅꯪꯁꯦ ꯆꯍꯤ 35 33 ꯑꯣꯏꯗꯣꯏꯅꯤꯀꯣ. ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ. ꯃꯤꯡꯗꯣ ꯐꯖꯅ ꯑꯝꯇ ꯏꯔꯣ. ꯑꯗꯨꯅꯤ ꯅꯪꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝꯗ ꯃꯤꯡꯗꯤ ꯇꯜꯂꯦꯍꯦ. ꯑꯩꯅ ꯀꯅꯥꯗ ꯍꯥꯏꯗꯣꯛꯎꯗꯧ ꯂꯩꯒꯦ ꯁꯤꯕꯨ ꯃꯤꯡ ꯇꯜꯂꯦ ꯍꯥꯏꯁꯤꯕꯨ? ꯀꯩ ꯀꯧꯒꯦ? ꯃꯤꯇꯩꯔꯣꯟꯒꯤ ꯃꯤꯡꯂ ꯀꯩ ꯀꯧꯒꯦ? ꯕꯤꯃꯣꯜ ꯍꯥꯏꯕ ꯏꯆꯦꯁꯦ ꯁꯝ ꯈꯣꯏꯕꯅꯤꯅ ꯄꯨꯠꯅꯗꯧꯅ. ꯑꯗꯨꯅꯤ ꯁꯝ ꯈꯣꯏꯕꯁꯦ ꯅꯪꯁꯨ ꯈꯪꯉꯤ ꯄꯣꯔꯦ. ꯁꯝ ꯈꯣꯏꯕ ꯃꯤꯅ ꯁꯝ ꯐꯥꯒꯠꯂꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯒꯅꯤ ꯍꯥꯏꯗꯣ ꯀꯥꯎꯅꯤ. ꯀꯩ ꯁꯕꯖꯦꯛꯀꯤ ꯀꯦꯛꯅꯣ? ꯀꯩ ꯁꯕꯖꯦꯛꯀꯤ ꯌꯧꯔꯗꯣ? ꯅꯤꯕꯥꯒꯤ. ꯃꯥꯏ ꯍꯅꯨꯕꯤ ꯐꯥꯕ ꯁ꯭ꯇꯦꯞ ꯑꯃꯒꯤ ꯀꯦꯛꯂꯣ? ꯂꯣꯏꯔꯦ. ꯑꯗꯨꯒꯒꯤ ꯍꯣꯏ ꯃꯥꯏꯃꯣꯝ ꯄ꯭ꯔꯤꯌꯥꯅꯥ ꯗꯦꯕꯤ ꯀꯧꯏ. ꯀꯩꯅꯣ ꯄ꯭ꯔꯤꯌꯥꯅꯥ ꯗꯦꯕꯤ ꯍꯥꯏꯁꯦ ꯅꯪꯕꯨ ꯅꯨꯄꯤꯔꯅꯦ? ꯑꯩꯗꯤ ꯅꯨꯄꯥꯅꯤꯁꯨ ꯍꯥꯏ ꯉꯁꯥꯏꯗꯒꯤ. ꯕꯤꯀꯦ ꯅꯪꯕꯨ ꯅꯨꯄꯥ ꯃꯆꯥꯔꯣ ꯍꯥꯏꯔ ꯅꯨꯄꯤ ꯃꯆꯥꯔꯣ ꯍꯥꯏꯕ? ꯉꯁꯥꯏꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯒ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦꯗ. ꯃꯥꯅꯦ ꯅꯨꯄꯤꯅꯦ. ꯆꯂꯥꯛ ꯇꯧꯕꯅꯦ. ꯅꯨꯄꯤꯔꯣ? ꯑꯩ ꯅꯨꯄꯥ ꯃꯆꯥ ꯀ꯭ꯂꯥꯁ 6 ꯑꯣꯏ ꯃꯥꯅ ꯈꯜꯂꯒ. ꯈꯪꯖꯗ꯭ꯔꯦꯗ. ꯅꯦꯅꯦꯗ ꯅꯪꯅ ꯆꯂꯥꯛ ꯇꯧꯕꯗꯣ ꯇꯧꯖꯔꯣ. ꯈꯪꯖꯗ꯭ꯔꯦ ꯑꯩꯗꯤ. ꯉꯁꯥꯏꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏ ꯃꯥꯅ ꯍꯥꯏꯕꯁꯤ ꯁꯨꯝ ꯈꯟꯕ. ꯆꯂꯥꯛ ꯇꯧꯕꯅꯦꯁꯨ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣꯅꯦꯕꯨ ꯉꯁꯥꯏꯗꯒꯤ ꯆꯥꯔꯖ ꯇꯧꯔꯤꯁꯤ ꯕꯦꯇ꯭ꯔꯤꯒ ꯑꯝꯇ ꯁ꯭ꯋꯤꯁꯀ ꯑꯣꯟ ꯇꯧꯕ ꯀꯥꯎꯔꯖꯥꯠꯅꯤ. ꯕꯤꯃꯣꯜ ꯅꯥꯏꯕ ꯇꯣꯔꯣ ꯅꯪꯗꯤ ꯅꯁꯛꯅ ꯏꯐ ꯐꯖꯒ ꯁꯝꯅ ꯏꯈꯣꯏ. ꯕꯤꯃꯣꯜ ꯅꯪ ꯆꯩ ꯆꯥꯗꯧꯔꯦ. ꯉꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯉꯛꯏꯅꯤ ꯀꯩꯅꯣ. ꯈꯪꯄꯣꯟꯗ꯭ꯔꯦ ꯅꯪꯅ ꯀ꯭ꯂꯥꯁ 6 ꯇꯝꯃꯦꯁꯦ ꯍꯥꯏꯖꯤꯜꯂꯤꯔꯁꯨ ꯈꯪꯄꯣꯟꯗ꯭ꯔꯦ. ꯈꯪꯗ꯭ꯔꯦ. ꯀ꯭ꯂꯥꯁ 6 ꯇꯝꯃꯦ ꯍꯥꯏꯁꯦ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ? ꯑꯩ
ꯅꯨꯄꯤꯅꯦ ꯅꯨꯄꯥꯒ ꯌꯥꯝꯅ ꯃꯥꯟꯗ꯭ꯔꯥ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯩꯅꯅꯦ ꯐꯥꯔꯁ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯈꯜꯂꯤꯁꯤꯅ ꯅꯤꯄꯥ ꯃꯆꯥ ꯑꯩꯁꯤꯅꯤꯗ ꯆꯍꯤ 10ꯂ 12 ꯑꯗꯨꯃꯥꯏꯅꯒ ꯑꯣꯏꯔꯝꯗꯧ ꯃꯥꯟꯕ ꯑꯗꯨꯒ ꯑꯃꯨꯛ ꯉꯔꯥꯡ ꯀꯩꯅꯣ ꯀ꯭ꯂꯥꯁ 6 ꯇꯝꯕꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ 6 ꯇꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯅꯦ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯈꯔꯣ ꯅꯪ ꯑꯁꯦꯡꯕꯀꯤ ꯀ꯭ꯂꯥꯁ ꯀꯌꯥꯗꯅꯣ ꯑꯗꯩꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣꯏꯅꯦ ꯌꯥꯝꯅ ꯐꯨꯅꯤꯡꯕ꯭ꯔꯣ ꯏꯆꯦ ꯍꯥꯏꯁꯤꯅꯤ ꯃꯣꯠ ꯑꯩꯁꯦ ꯈꯔꯗꯤ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯀꯩꯀꯥꯁꯦ ꯐꯨꯒꯜꯂꯦꯕ ꯑꯩꯁꯦ ꯄꯥꯏꯔꯒ ꯐꯨꯕꯤꯅꯤ ꯑꯩꯁꯦ ꯀꯥꯏꯗꯩ ꯏꯁꯤꯡꯅꯣꯁꯦ ꯅꯨꯄꯥ ꯁꯥꯖꯟꯅꯕ ꯍꯥꯏꯁꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯀꯩ ꯀꯥꯟꯅꯒꯦꯕ ꯅꯨꯄꯥ ꯁꯥꯖꯟꯅꯔꯒ ꯕꯤꯀꯤ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣꯃꯤ ꯕꯤꯀꯤ ꯍꯥꯏꯁꯤ ꯑꯁꯦꯡꯕꯀꯤ ꯅꯨꯄꯥ ꯑꯆꯧꯕ ꯆꯍꯤ ꯌꯥꯝꯕ ꯃꯤ ꯑꯣꯏꯔꯝꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦꯕ ꯕꯤꯀꯦ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯕꯤꯀꯥꯁ ꯍꯥꯏꯔꯝꯗꯤ ꯕꯤꯀꯥꯁ ꯕꯤꯃꯣꯜꯅ ꯑꯩꯕꯨꯁꯨ ꯐꯨꯗꯕꯤꯔꯣ ꯏꯆꯦꯅ ꯐꯨꯅꯤꯡꯗ꯭ꯔꯣ ꯐꯨꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯏꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯂꯣꯏ ꯐꯨꯊꯔꯗꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯨꯗꯨꯝꯅ ꯁꯨꯕ ꯀꯥꯏꯗꯣ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯍꯥꯍꯥ ꯒꯦꯠ ꯍꯥꯏꯒꯅꯤ ꯅꯨꯄꯤꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯀꯗꯣꯏꯔꯥ ꯕꯤꯃꯣꯜꯅ ꯍꯥꯏꯕ ꯏꯆꯦ ꯃꯁꯛ ꯐꯠ ꯂꯥꯎꯅ ꯎꯠꯄꯤꯔꯣ ꯎꯠꯂꯔꯣꯏ ꯐꯠ ꯂꯥꯎꯅꯒ ꯎꯠꯂꯔꯣꯏ